mayam ngasigi akhoi singmetri si video si yingbiri mayam da akhoi mafam si yamna khangba mafam oita ga su ko singmetri si video da ngasi phawbada amukta thoktriba amukta ngangdriba akhoi site gi su amukta promote tawdriba mafam amani mayamna karam mafam manbage haibadu su dum comment section da ibiro koina budi caption da budi hapjare ko Santhei Natural Park Andro Imphal East mayam nung khangbi bane ada get lai re Santhei Natural Park kana naturally koi form to biram mafam ni saisida laikai gi akhoi gi chinau khara wakhal manaba chinau khara punsan jaraga wak to minaraga Manipur miyam da ngalingai matam dagi 2000 se 19 swai dagi oirangani haina khalli akhoi na sum pau tajagi do mayam so khang bayau bi ragadi haibiro karam chahi dagi Santhei Natural Park asi koi sanga ki bano Manipur miyam da khudo tambi ki bano haibido khang bayau ga haibiro Santhei Natural Park da mayam piriba servicing mayam khangan jage maruina koi singmetri si da ngasi lakchari si koi Wayland Rhymes Teacher Training Institute haidana koi singmetri si ga loina jaba koi team member ama lilong da leibani ko teachers rhyme teachers training ga tawba adum bai koi gi team member ama gi mafam sida koi get together lakpa sida Manipur miyam da maruina singmetri si yengbi ba Manipur miyam da koi Andro da leibiri ba Santhei Natural Park si gi matang da su katang khanghan jaram ge haidana koi ngasi live thajara imini mayam su share tawiramo somna kanda koi gi somna kanda lakaduni ko mayam tower makhong se si lairena sidagi changa ani se changa lambi se adum yam kana phatta basu nate yam kana pha basu nate adum chatna ba yaba lambi di oiri loina na somna kanda se khoi gi uriba mafam se mayam na sulap kai ga haina bado sulap haina mafam mayam khangbi ko sigi sulap mafam sini sulap sida koi irisi yam kana ni changchan jar roi sulap ka mai leina bo oibani na mayam chak chaba timing so oibiram ba yai aduna mayam da haijaning basi sulap sida kari gumba domna mapan pan thokpa ama leiraga su lupa 10 ni lawgo doise ko number 2 na lupa kun irujabagi su dum haiba male lupa koi kun lawi haidana ibi ado auto marang kaina chali mayam ko somna kanda mayam chpi ba koi lambi sing si koi auto sing marang kaina chali mayam changjan jingai koi gi wat lingai da mayam da koina share tawjaning ba se koi gi Andro mai ke da leibiri ba sinau sing na singmetri si video si yengbi ta ga di loi phau yemi na si duga asoi ran yauraga su kasu khangjadaba nasani na suni khana ngakpiu haibasi koi singmetri si mai ke dagi thamjage thoido hendokna mayam da koina Santhei Natural Park si koina promote tawjai haidana lamdam asi bu konbiri ba panam nongpok ningthau koi gi ikui dana tang mari manga swai da so haraurani hai mayam da announcement antang tawjarange karigumba mayam na hairiba numit sing numit mangani haraugani hai ko koi gi panam nongpok ningthau se ado numit mangani haraubasi manung sidadi Santhei Natural Park Andro se mayam thonglon gani haibasi announcement simasu mayam thamjarange singmetri si na promote tawra I haidana mayam na dakcha saluraga thonglon lamagadi mayam adugi khudong chadabasu thenagi ba yai aduna maram oraga koi sigi khudong chadabse katang lei loina na committee members sing na singmetri sigi akoina sengna haira singmetri si lai committee members sing amtang unajage hai matamda committee members sing amata he unajaba phangjadaba sembi mapura chanbida ba haigadra ado aigi koi singmetri si te member obibo oja issue nam lei koi yamba mamagi matenga loina na mafam asida koi laijari bai sinau kharaga pau phauna jaraga koi maximum support makna traga su to some extent koi support pinabira matung danga sigi live thabagi ayaba si lojara matung da mayam share tawjarakpani changsan minasi Santhei Natural Park aduga Andro se laibiri ba mafam se changsan minaraga kari servicing leibano haibdo yam yeng minasi sidagi hauna parking space adum leiba yare loina na somna kanda lairiba gari myang khami se asisina parking space ni somna kanda ima ama laisina kai chalo bano di khangdre ima kailam chapiro bano kailam yo biro ge au kaithen phambi bro kai da phammi ba mana masing yo leba okay ado ima handak no popa nam ning thau harau ni hai kam kan dai no harau ni habada ta manga dagi adu ta di tang manga taruk tariat nipan mapan se thonglon doi ne ba sigi se tang tara bhololani se mayam adum note tawsan bi horo aduga mayam khoi gi ngasagi sigi committee members sing hai tare akoi dadi thengna jaba amtang amjadre duna maram oiraga Santhei Natural Park sigi matang da mayam na khangning bai ani inquiry leraga su sigi number sida call tawbiu haina haijaba yaba contact number amata leitre aduna karigumba contact number gumba Santhei Natural Park sigi leibi tagadi natraga leitraga su anoba mobile ama leibiraga koigi Manipur tourism sibu tang boost tawno hona hojandi
फोन दगी ngata बुक तौनरी मैम से मोबाइल नंबर अमतंग सिंगमेट्रिक से पीबीरगदी अखोई साइट दगी पब्लिक ना एनी संथई की मतंग हांक मतम मोबाइल नंबर दो पीरगा सपोर्ट पीबा ngमजगनी हाइबगी अखोई रिक्वेस्ट मसु ngasi कोई ऑर्गेनाइजिंग कमिटी ना मफम मसिबु ऑर्गेनाइज तौरगा सिनबिरिबा लांगबिरिबा मैमनसु वीडियो से थेंगनबिरगदी सोइदना सिंगमेट्रिक से पाउ फाउबिरो हाइबगी रिक्वेस्ट मसु थमजरी अदो हेक्जाम मतमदा मैम खोगी अंडोदा फंगजबा आइटम्स खरा खोगी थमली योली लोइनना सोम नाकंदसु मैम लाक्पीबा खरगी हाइतारे इसिनाव खरगी लाक्पीरिबा खोई पिकनिक लाक्पीबा लमकोइबा लाक्पीगदोरि मैम गिदमक्ता खोई कोन लिक वाइननबा खरसु थमबा उजै याम बमगा वारी साजगे कनागा सानी याम तराम नोक्चरी मिंग अमतंग थमबियो मैम दा ai mình khởi công करी करी आइटम सिंग नो मैम दा सानबी खतंग हाइबियो ai cái nó thế da coi bình lạc qua làm đây bình lạc qua khang yum đây khang cũng cái thằng cái đó खाबै से कैम सांगे अमत येंग सिन दा खाबै thằng cái đó खाबै फिर anh khai hôm cái anh khai thằng असांग मदुनेबा anh khai मैम से खांग से खाबै से युम दगी पुरक्त्रगसु वाई बे यारे नि को सिदै वाई बे यारे सी आवै मन लुबा कोठा कि नेबा ओके अदो मरक थना मैम दा हाइजनिंग बमना करिगोबा गाड़ी से मैम पुरक तागदी गाड़ी से मफम से थौजन बा याद्रबनी गेट थौजन हन बा याद्रे सोना कंदा गाड़ी हन बिगिबा गाड़ी से इ थौदा बिग्रगा सिदा गाड़ी अपाक पा पाम नै बने दोइदा मरांग काइना थमली को अदो आदसु मैम खोइ चंगम बदी खुदोंग चादे आदा सेम्पू कई वो खरा योन बा माले हमतंग सु चंगजरम के सिमा पासु प्रमोट तौजबोइना खांग सिसु अदुम नंबर क्या क्या न लेबि से किलो क्या क्या मु थोंग चनी 4 किलो हम थोंग यारे से 4 किलो हम किलो 3 किलो 10 कुन मु थोंग यारे मई खगा हापगा को फुजु लेरे को को फु लेरा अदो सिदै सिदा पुथोइबा डेमो थमिबा खसि नतबिदा अतोपा कई कई गदि लेरि मनुंग दसुम उहनद्रगसु कई कई लेबिबा याम लेदा पकम याम लेदा lôi phật nong lấy mà lôi quay về đấy. À, tụi phèn một khuất bạc cái máy tụi phèn là nó mi sẽ thầm ra cái máy. Thầm thì, nuôi phèn cái bồ đấy. Cái cũng bá phèn một tờ là cái nào, sao cái bây giờ mà cái bồ đấy. Cái phèn bây giờ, tham này cột phu mà phèn đó thầm mình khâu bắt tara cũng mà cồn cũng happy rồi. Tụi máy happy tụi nè ba. Ok. Phèn ngâm được suy happy. Phèn ngâm được. Xem nông ai đó. Hồi gian xíu mi đun lại bro, Santhei Natural Park. Cái mi khá lát lấy cái thằng. Cái nào mà nó mua cái lát lấy này hay là khăn đi. Mà sẽ cài lên thay dùng cái lát khăn đi này mà sẽ. Sao thằng khăn nông ai đó với mà lại mà sẽ. Adun ai na mi su yu u ba phang jada ba ko mi se ila lat pa hai tai gari parking space su na hangai di tawo exam se lagi ba ko 11 12 ki exam se lagi ba di ya bai mai khai da gi manipur gi miyam da hai tare ne Santhei Natural Park si da lak pi yu Andro mai kai rom da koi bi ro hai ba gi message samtang tham bi yo koi Santhei Natural Park si bu lung si bi be chen long sing pula mak na Santhei Natural Park si bu funding oi na bi tang mayam lak pi ka koi phalo hin piu amadi develop pu hai ba wa phun ti be so pi lingi ya ma 2009 da gi ra hodok pa do chahi karam ba da gi da ning sam bi 2000 ning ning de da taw ka tara di heng de ko tara heng ra yam li da ba park sing manung da ma oi ga doi ne ba okay phare ya ba musu hanan thaga chari among mathang lak pa da mong theng na si ko sumaina khoi gi cycle lama mayam khoi na che waijai cycle si gi mateng na ni ko khoi ngasi thaujar e jam nungai ba cycle ni khoi captain oi do ni ne captain na tro Ebon Thai captain na ti ado si gi cycle si gi mateng na ni mayam sing mai 3C live ta mayam na uba phang bi ga doi che khoi chu pi ngai cycle khara olak pa maram na ko cycle se khut nam tha do ga thau ba khara dum hai adana khut nam ma pa ra ga khut nam na video nam doi ni so ba kang se lampa dum football sana ba ya re ne na tra अदो मी याम आगदी सिसु दुम पार्किंग स्पेस दुम यूज तोम दो माली को गाड़ी पार्क तौबगी पैसा सिदा दुम लोइन पे तौरा लोइन गाड़ी नंबर गा लोइन न को ओके मैम असी काउंटर से चंद्रिंग ममांग दने कोई अंड्रो माइ कैरोम द लाक्चबनिना अंड्रो द साबा पोचै खरा सिदा योली आई उबा फंगी लाप न को असी भाव तंग चंगुसी एंगोन दरो हेमा आई आई वीडियो दी हौरबने अदुनने आई कनो तौबा याद्रबा खंगद्रबा अदुनने कोई सिंगमै 3C बु सपोर्ट तौबिरिबा हाइ तारे अंड्रो माइखै गी आई कॉल तौ मतमदा यामसिना सपोर्ट तौबिरगा कोइगी ngasi program asisu nambirai yaba khudamda sohoge ne ngallingai da amoi ado kamai tawrige khoi chahi ani gi matung da ne khoi ngasi lakchari je Santhei Natural Park se kamai tawri Manipur myamna Andro mai kai rom se dum pam na lakpiri bra kamai tawri pamna dum lai da Ini ngasi lai isi Sunday Saturday ani se asini hena ngam lakban ado asida piriba servicing yamba matam gadum chunabadi dum oyeba ko khoina sum khara kai haini penja da ba haiga kai haiduna do khongna chatpagi lambi je ka sang ba haitare transport am tanga pibira di ko sanna habda e vehicle gum bam taraga chatok singi se yam sang chatna re sida parking sida gi a makhong ba chatpa yam sang ga haitare duna e vehicle am thamma ga chatok sin yam helpful oini haina khalle kamai na ran tawi Santhei Natural Park se yam tan thabiyo ai di thoina ge no to bune na khangdre mai committee ama Sini arrangement sinmeni. Aidi sengna committee na puraga. Aidi khoi gi de thoina organize yaudre ba. Aidi khoi na mu
Andro Bazadagi Oibanina. Hoi. Hey, Hairi Balekai, Karam Lekai, have a Moy Lekai, Karaler, when he sees in organized store cinnamon. Do yamba ten takna ne mayam da samna have da khoi ngasi budi hoi Santhei Natural Park se sidai sida khoi thumpham oidana sigi matang sida khoi na budi video budi namjare atop atopa yamba ga sum unajari nge manung sida ko atop atopa kari kari haidi Andro mai kai rom da lak matam da Manipur mayam na lai nge manung da yengba ya ba koi ba ya ba mafam sing se kari kari oi ga tang haibiyo Sigi museum later, I do my Taktuda Panam Ningto Garden lady. Panam Ningthau Garden I do my tongue the Hoigi, Ipupanam Ningto Temple lady. Simangai. aduga handak su ikui kui dana tang manga da gi lai harau Harau lai harau ba se ya amba matau karam na harawi khoi thong budi lol ani hai asoma kan gi ngasai gi park amadu su thong lon ga da loi lon ga da kamai toi museum su loi lon ra kamai toi lai harau ring manung se Alone Gani. ai lai harau ba loi bu khupsal ani ba po se mi se Heidi saying I had a lie Harau for me, a top of site, me Sangaya. okay thong lon khani ba ai di pal loi na thing Palway of thing her. ai di changpham da gi changhan la roi ba I welcome Uzana Selakwa Andro welcome do. I do the punting her. okay amata mapang yem ta changhan ba ya dre kun gi dang oi doi ne ba kun gi mi cha thok ke har ga di kamai toi Kungi Misa Toke had a dumyai. aduga mi atopa harau ring manu hi changba ya da ba ado yamba hoigi mai kai dei samna ha Andro rom da se video number singmei 3 gumba hai tare kemba lai tai moina video number gumba dum share tawbodum ya bra public ta kamai to No yati. adu su ya da video number su ya da hai di yam lu ba lai oi ga dori ne ba ning thau hai se So my tower si tudi aku pamaron khangning adi temple du sangurase. adugi matang hi chagjal la roi se khoi di just sigi chawrang pa ma nong ma dugi yama khoi pau phong na ra ga ne nong ma dugi matang da tong ana ma mok session na pham ma se ba ko asi sina khoina Santhei Natural Park sida lakjaru ba maram na Santhei sigi akui ba lai jari ba si wari oina matek sima tawra se yama ya ko thank you yama su matam sang na khoi gi unagi khanna lai bane do phone da sum pau phong na ra ga khoi gi pau se phajana phau du phau di ta sak se khangna hoda ga si ham sak khangna re amga khut sok sa gi lak ba thank you yama na matam kai tho lak pi bai damak ta ai sai pau da yok san jaru gi ko yama lai bi mayam marui na khoi gi sigi parking space se sidagi somna kanda se lai riba item sing dukan khara hang ge ko dukan sing sida ne na mayam da yeng han da gi lai kari no yoli se nam yeng da si ko au ire kai no yoli si bo ai lapna ko ka u ba du da ne changsan jang ai si microphone em ta hap sa ge ko mi na wang ang ba ta na ba 탱구 세 샘푸이나 그노 똥도니까 샘푸 아도 탱구 세 좀 안드로다 사비브라 나트라 그만 또 안드로다 사바네 아코이나 사할라가 아코이나 마탕 목 러우바 오 따이리스나 까이 오이데노 아시나타 숫타우 오 랑캅나 바 하이타 ꯈꯤꯇꯪ ꯐꯖꯅꯕ ꯁꯤ ꯇꯩꯔꯗꯤ ꯂꯪꯈꯠꯂꯦꯗꯅ ꯁꯤ ꯇꯩꯗ꯭ꯔꯒꯗꯤ ꯂꯪꯈꯠꯇꯦ ꯃꯆꯨ ꯊꯣꯛꯇꯦꯗꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯤꯒꯨꯝꯕ ꯁꯦꯝꯄꯨꯁꯤꯡꯁꯦ ꯑꯔꯥꯛꯄ ꯃꯤꯁꯤꯡꯅ ꯑꯃꯃꯝꯒ ꯑꯗꯨꯝ ꯂꯩꯔ ꯆꯠꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯝꯅꯗꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯑꯔꯥꯛꯄ ꯃꯤꯁꯤꯡꯒꯤ ꯑꯄꯥꯝꯕꯅ ꯑꯗꯨꯝ ꯂꯧꯕꯤꯔꯦ ꯑꯗꯒꯤ ꯇꯣꯏꯅ ꯂꯧꯕ ꯇꯣꯏꯅ ꯂꯥꯛꯄ ꯃꯤꯅꯗꯤ ꯂꯧꯗ꯭ꯔꯦ ꯍꯣꯏ ꯊꯝꯐꯝ ꯂꯩꯇ꯭ꯔꯤ ꯊꯦꯡꯒꯨ ꯃꯌꯥꯝꯅ ꯃꯆꯥ ꯃꯃꯝꯗꯪ ꯂꯧꯕꯤꯔꯣ ꯍꯥꯏꯕ ꯀꯥꯟꯗ ꯂꯧꯕꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯃꯤꯁꯨ ꯀꯌꯥ ꯂꯥꯛꯇꯦ ꯋꯥꯔꯦ ꯁꯤꯠꯇ꯭ꯔꯕꯅꯤꯅ ꯍꯟꯗꯛꯇꯤ ꯊꯦꯡꯒꯨꯁꯦ ꯈꯔ ꯈ꯭ꯋꯥꯏꯗꯩ ꯄꯤꯛꯄꯁꯤꯅ ꯂꯨꯄꯥ ꯀꯌꯥꯗ ꯌꯣꯟꯒꯦ ꯑꯗꯨꯒ ꯃꯔꯛꯁꯤꯅ ꯀꯌꯥꯝ ꯌꯣꯜꯂꯤ ꯑꯆꯧꯕꯁꯤꯅ ꯀꯌꯥ ꯄꯤ ꯃꯆꯥꯁꯤꯅ 50 ꯐꯥꯎ ꯌꯧꯔꯦꯕꯀꯣ ꯁꯤꯅ 100ꯗꯒꯤꯅ 80 ꯐꯥꯎ 70 ꯐꯥꯎ ꯄꯤꯕ ꯌꯥꯎꯋꯦ 50 ꯐꯥꯎꯁꯨ ꯄꯤꯕ ꯌꯥꯎꯋꯦ ꯑꯗ ꯁꯤꯅ 100 ꯐꯥꯎ ꯑꯗ ꯑꯁꯤꯅ 150 ꯐꯥꯎ 200 ꯐꯥꯎ ꯄꯤꯔꯝꯂꯦ ꯑꯗ ꯑꯆꯧꯕꯁꯤ나 ꯈ꯭ꯋꯥꯏꯗꯩ ꯆꯥꯎꯕꯁꯤꯅ ꯀꯌꯥ 1,000ꯗꯤ ꯌꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕꯗ 1,400 ꯐꯥꯎꯗꯤ ꯑꯗꯨꯝ ꯄꯤꯕꯤ ꯑꯗꯣ 이래 ꯃꯌꯥꯝꯅꯒ ꯁꯨꯝ ꯀꯩꯅꯣ ꯁꯦꯝꯄꯨꯁꯤꯕꯨ ꯌꯥꯝ ꯇꯥꯡꯉꯤꯁꯤꯕꯣ ꯀꯥꯏꯅ ꯍꯥꯏꯔꯛꯄꯒ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯋꯦ ꯂꯩꯕꯥꯛꯁꯤꯕꯨ ꯀꯥꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯈꯟꯕꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯁꯤꯗꯤ ꯂꯩꯕꯥꯛꯁꯤ 이라이 라인을 럭토어가 사바 보티 나티에버고 마이 동안을 럭펌 레이에바 아시 만웅기 레이탄 아생바 하이타레 아두 자푸 안드로 자푸 유 카룽 오이바 이싱 카룽 오이바도 아두기 포트는 사바네 레이박 아생바 아칸바 꾸이나 ꯆꯠꯄꯁꯤ나 하이디 레이박기 샘푸싱제 코이나 좀 빠이자바 마탐다수 칼레가 거기 kay haini kui da sum thang pan da phok law phogum ba yam tawidana ado andro gi ngasagi chapu gi leibak sina saba thengu gi haitare ne thengu gi shampoo sing di dum yam kui na cha taw mali ne chatle
ꯁꯤ ꯉꯥꯡꯉꯤꯁꯤ ꯃꯁꯥ ꯃꯩ ꯏꯠꯄꯗ ꯉꯥꯡꯖꯕꯅꯦꯕ ꯊꯥꯎꯁꯤꯗꯪꯅꯦꯕ ꯑꯩꯈꯣꯏꯅ ꯇꯩꯁꯜꯂꯦ ꯂꯪꯅꯕ ꯍꯥꯏꯅ ꯍꯣꯏ ꯑꯗꯣ ꯃꯨꯔꯤꯁꯤꯅ ꯀꯩꯅꯣ ꯃꯩ ꯀꯥꯕ ꯀꯥ ꯍꯦꯟꯖꯜꯍꯜꯂꯦ ꯊꯦꯛꯄ ꯊꯑꯣꯏꯅ ꯀꯥꯍꯜꯂꯤꯔ ꯃꯁꯛ ꯅꯠꯇꯦ ꯐꯖꯅꯕ ꯁꯨꯝ ꯁꯣꯏꯔꯥ ꯅꯠꯇꯦ ꯃꯌꯥꯝ ꯑꯣꯝꯕꯗꯣ ꯑꯗꯨꯗ ꯍꯦꯟꯖꯟꯅ ꯆꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯆꯥꯛ ꯍꯦꯟꯖꯟꯅ ꯆꯥꯛ ꯇꯥꯁꯨ ꯑꯗꯨꯝ ꯐꯖꯩꯌꯦ ꯑꯃꯨꯕꯁꯤ ꯑꯗꯨꯝ ꯐꯖꯗ꯭ꯔꯣ ꯍꯥꯏꯗꯤ ꯐꯖꯩ ꯁ꯭ꯇꯥꯏꯜ ꯐꯖꯩ ꯑꯣꯏꯌꯦꯕꯀꯣ ꯏꯆꯝ ꯆꯝꯕ ꯑꯇꯩ ꯃꯆꯨꯁꯦ ꯂꯥꯡꯗꯕꯗꯩꯗꯤ ꯑꯔꯥꯡꯕꯁꯤꯅꯕꯨ ꯍꯦꯟꯅ ꯍꯣꯏ ꯃꯩꯔꯧ ꯍꯦꯟꯕꯁꯤꯅꯕꯨ ꯍꯦꯟꯅ ꯔꯥꯁꯤ ꯂꯩ ꯃꯨꯕꯩꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯁꯤꯗꯁꯨ ꯃꯤꯑꯣꯏ ꯃꯩꯔꯧ ꯍꯦꯟꯕ ꯑꯃ ꯌꯥꯎꯋꯤ ꯁꯤꯁꯨ ꯔꯥꯁꯤ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯇꯩꯗꯕ ꯑꯇꯩ ꯏꯅꯦ ꯆꯐꯨ ꯃꯆꯥꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯁꯤꯁꯨ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯥꯝꯗ ꯔꯦꯠ ꯀꯃꯥꯏꯅ ꯇꯧꯏ ꯇꯪ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯉꯩꯁꯤꯗꯀꯣ ꯎꯠꯄ ꯌꯥꯕ ꯎꯠꯄꯤꯍꯧ ꯃꯌꯥꯝꯅ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯑꯣ ꯏꯅꯦꯒꯤ ꯑꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯗꯁꯨ ꯆꯐꯨꯁꯤꯅꯅꯦ ꯑꯩꯈꯣꯏꯅ 30ꯗ ꯂꯧꯔꯒꯅ 50 ꯌꯣꯜꯂꯦꯕꯀꯣ ꯑꯁꯤ ꯃꯣꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ 90 ꯐꯥꯎ ꯑꯗꯨꯝ ꯐꯪꯉꯦꯕ ꯆꯐꯨꯁꯤꯗ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯌꯥꯕ ꯃꯊꯛꯇ ꯍꯥꯞꯄꯤꯕ ꯆꯐꯨꯗꯨꯁꯨ ꯁꯤ ꯆꯐꯨ ꯃꯆꯥ ꯃꯅꯨꯡꯗ ꯀꯩꯀꯩꯒ ꯍꯥꯞꯄ ꯌꯥꯅꯤ ꯆꯦꯡꯐꯨ ꯑꯣꯏꯍꯜꯂꯁꯨ ꯌꯥꯏ ꯂꯥꯏꯒꯤꯀꯣ ꯂꯥꯏꯒꯤ ꯏꯃꯣꯏꯅꯨꯗ ꯈꯤꯜꯂꯒ ꯆꯦꯡ ꯈꯔ ꯍꯥꯞꯄꯤꯕꯗꯣ ꯑꯗꯨꯒꯨꯝꯅ ꯌꯥꯏꯑꯕ ꯑꯗꯣ ꯑꯁꯤꯗꯤ ꯈꯥꯕꯩ ꯑꯗꯨꯏꯅꯦ ꯁꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯑꯃ ꯁꯤꯒꯤ ꯊꯦꯡꯒꯨꯁꯤꯡꯁꯦ ꯃꯥꯒꯤ ꯁꯆꯥ ꯑꯃꯃꯝ ꯇꯧꯔ ꯁꯥꯏ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯧ ꯈꯨꯠꯅ ꯑꯧ ꯑꯧ ꯁꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯨꯠꯅ ꯁꯥꯕꯅꯦ ꯈꯨꯠꯇ ꯁꯥꯔꯒ ꯃꯣꯏꯅ ꯃꯁꯥꯒꯤ ꯌꯩꯅꯕꯀꯣ ꯌꯩꯅꯕ ꯆꯐꯨ ꯌꯩꯅꯕ ꯃꯆꯥ ꯃꯆꯥ ꯂꯩꯌꯦꯕ ꯑꯗꯨꯗ ꯃꯣꯏꯅ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯇꯧꯔꯒ ꯃꯣꯏꯅ ꯑꯗꯨꯝ ꯑꯍꯩꯕꯅ ꯁꯥꯕ ꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯏꯅꯦ ꯍꯣꯏꯅ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯂꯨꯄꯥ 10 20 ꯍꯥꯞꯄꯒ ꯌꯣꯟꯕꯤꯕ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯨꯝꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯁꯦꯝꯐꯨ ꯌꯣꯟꯕꯁꯤꯅ ꯁꯤꯒꯨꯝꯕ ꯗꯨꯀꯥꯟ ꯄꯣꯠꯐꯝ ꯑꯃ ꯑꯩꯈꯣꯏ ꯁꯟꯊꯩ ꯅꯦꯆꯔꯦꯜ ꯄꯥꯔꯛꯀꯤ ꯑꯀꯣꯏꯕꯗ ꯐꯝꯕꯤꯕꯁꯤꯅ ꯑꯗꯨꯝ ꯌꯨꯝ ꯄꯨꯕ ꯉꯝꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯉꯝꯗꯦꯗ ꯁꯤꯅ ꯑꯣꯏꯗ꯭ꯔꯦꯗ ꯑꯩꯈꯣই ꯍꯥꯏꯕꯗꯤ ꯁꯤꯁꯤ ꯉꯁꯤꯁꯨ ꯊꯣꯛꯂꯛꯏꯁꯤꯗ 100 200 ꯐꯪꯉꯒꯗꯤ ꯉꯁꯤꯒꯤꯗꯤ ꯈꯨꯂꯥꯡꯈꯥꯡꯒꯤ ꯀꯧꯔꯦ ꯍꯥꯏꯔꯅꯤꯕꯀꯣ ꯌꯨꯝꯒꯤꯗꯤ ꯃꯔꯨꯞ ꯊꯔꯨꯞ ꯌꯥꯎꯕꯗꯨꯗꯤ ꯁꯤꯖꯤꯟꯅꯕ ꯅꯪꯗ꯭ꯔꯦꯕ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯃꯌꯥꯝ ꯂꯥꯛꯑꯒꯗꯤ 1,000 ꯐꯪꯉꯒꯗꯤ ꯈꯔ ꯄꯨꯅꯕ ꯉꯝꯃꯦꯕ ꯑꯗꯣ ꯃꯤ ꯂꯠꯂꯒꯗꯤ ꯈꯔ ꯋꯥꯏꯑꯦꯕ ꯑꯗꯣ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯀꯣꯏꯕꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯂꯝꯁꯤꯡꯗꯁꯨ ꯌꯥꯝ ꯆꯠꯅꯔꯦꯀꯣ ꯂꯝ ꯀꯣꯏꯐꯝꯁꯦ ꯍꯣꯏ ꯌꯥꯝꯃꯜꯂꯛꯇꯅ ꯍꯥꯟꯅꯗꯤ ꯃꯃꯥꯡꯉꯩꯗꯗꯤ ꯁꯦ 2009 10 ꯑꯗꯨꯋꯥꯏꯗꯗꯤ ꯂꯝ ꯀꯣꯏꯐꯝꯁꯦ ꯀꯥ ꯍꯦꯟꯅ ꯂꯩꯅꯔꯝꯗꯦ ꯑꯗꯨꯅ ꯑꯟꯗ꯭ꯔꯣꯒꯤꯁꯦ ꯃꯤ ꯀ꯭ꯔꯤꯛ ꯏꯟꯅꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯍꯣꯏ 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 ꯍꯧꯖꯤꯛꯇꯤ ꯂꯝ ꯀꯣꯏꯐꯝꯁꯤꯁꯨ ꯌꯥꯝꯃꯛꯑꯕꯅꯤꯅ ꯑꯟꯗ꯭ꯔꯣ ꯃꯥꯏꯀꯩꯔꯣꯝꯁꯦ ꯃꯤꯅ ꯏꯔꯥꯛ ꯂꯥꯛꯅꯗꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯁꯨꯝ ꯎꯕ ꯐꯪꯖꯩ ꯃꯌꯥꯝꯅꯁꯨ ꯍꯣꯏ ꯍꯥꯏꯕꯤꯔꯛꯄ ꯍꯣꯏ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯏꯅꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯗ ꯑꯟꯗ꯭ꯔꯣ ꯃꯥꯏꯀꯩꯔꯣꯝꯗ ꯂꯥꯛꯄꯤꯌꯨ ꯁꯟꯊꯩ ꯅꯦꯆꯔꯦꯜ ꯄꯥꯔꯛꯁꯤꯗ ꯂꯥꯛꯄꯤꯔꯒ ꯑꯩꯈꯣꯏ ꯌꯣꯟꯖꯔꯤꯕ ꯄꯣꯠ ꯈꯔꯁꯤ ꯂꯩꯕꯤꯌꯨ ꯍꯥꯏꯗꯅ ꯑꯝꯇꯪ ꯄꯥꯎꯖꯦꯜ ꯑꯝꯇꯪ ꯄꯤꯕꯤꯌꯣ ꯍꯥꯏꯕ ꯍꯩꯒꯗ꯭ꯔꯥ ꯏꯆꯝ ꯆꯝꯕ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯑꯣ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯅꯦꯆꯔꯦꯜ ꯄꯥꯔꯛ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯀꯣꯏꯕ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯄꯣꯠꯐꯝ ꯈꯔꯁꯨ ꯐꯝꯃꯅꯤ ꯑꯐ ꯐꯠꯇꯕ ꯌꯦꯡꯉꯒ ꯁꯦꯝꯐꯨꯒꯨꯝꯕ ꯁꯥꯟꯅꯄꯣꯠꯀꯨꯝꯕ ꯌꯥꯝ ꯌꯥꯎꯅꯤ ꯉꯁꯤꯗꯤ ꯗꯨꯀꯥꯟꯁꯨ ꯑꯃꯠꯇ ꯂꯥꯛꯇꯦ ꯑꯁꯤ ꯀꯣꯟꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯥꯏꯗ ꯂꯥꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯉꯟꯕ ꯇꯥꯔꯦ ꯑꯗꯣ ꯏꯅꯦ ꯁꯤꯒꯤ ꯁꯦꯝꯐꯨ ꯑꯆꯧꯕꯁꯦ ꯁꯤꯁꯦ ꯑꯩ ꯍꯣꯔꯦꯟ ꯂꯩꯈ꯭ꯔꯒꯦ ꯂꯩꯔꯣ ꯍꯣꯔꯦꯟ ꯍꯣꯏ ꯂꯨꯄꯥ ꯍꯣꯏ ꯀꯌꯥꯐꯧ ꯇꯧꯕꯤꯗꯣꯏꯅꯣ ꯍꯣꯏ 1,400 ꯇꯧ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯑꯩ ꯊꯣꯛꯂꯛꯄꯗ ꯂꯧꯒꯦꯀꯣ ꯃꯤꯉꯣꯟꯗ ꯍꯣꯏ ꯍꯣꯏ ꯄꯤꯕꯤꯔꯨꯔꯅꯨꯀꯣ ꯍꯣꯏ ꯑꯩ ꯍꯣꯏ ꯁꯣꯝ ꯍꯣꯏ ꯅꯥꯀꯟꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯜꯂꯤꯕꯀꯣ ꯍꯣꯏ ꯍꯣꯏ ꯃꯅꯨꯡꯗ ꯄꯨꯜꯂꯤ ꯑꯗꯣ ꯃꯤꯉꯣꯟꯗ ꯌꯣꯟꯕꯤꯔꯨꯅꯨ ꯑꯩ ꯊꯣꯛꯂꯛꯄ ꯉꯥꯏꯕꯤꯔꯝꯃꯨꯀꯣ ꯍꯣꯏ 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 ꯑꯗꯨꯒ ꯍꯣꯏ ꯑꯩ ꯊꯝꯃꯦ ꯏꯅꯦꯒꯤ ꯊꯝꯃꯦ ꯁꯤ ꯄꯣꯠꯁꯤꯃꯗꯤ ꯑꯩ ꯂꯩꯔꯒ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯊꯝꯐꯝꯗꯤ ꯂꯩꯔꯣꯏꯗꯣꯏꯅꯤ ꯆꯥꯎꯋꯦꯕ ꯌꯥꯝꯅ ꯍꯣꯏ ꯑꯗꯨꯏꯁꯨ ꯍꯣꯏ ꯍꯣꯏ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯍꯔꯥꯎꯒꯗꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯣꯏ ꯌꯨꯝꯗ ꯄꯨꯔꯒ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯁꯤꯒꯤ ꯁꯦꯝꯐꯨꯁꯦ ꯑꯃꯃꯝ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯒꯦ ꯇꯥꯡꯕ ꯍꯣꯡꯕꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤꯗꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯝ ꯍꯣꯏ ꯄꯣꯠꯁꯦ ꯏꯅꯦꯒꯤ ꯉꯁꯤꯒꯤ ꯄꯣꯠꯐꯝꯁꯤꯃꯗꯤ ꯉꯁꯤ ꯄꯣꯠ ꯁꯤꯠꯄ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯣ ꯍꯥꯏꯍꯟꯖꯔꯒꯦꯕ ꯍꯣꯏ 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 ꯌꯥꯏꯀꯣ ꯏꯅꯦ ꯑꯣꯏꯔꯒꯦ ꯑꯣꯏꯔꯒꯦ ꯍꯣꯏ ꯏꯅꯦꯁꯨ ꯄꯣꯠ ꯌꯥꯝ ꯁꯤꯠꯄ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯣꯏꯔꯒꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯟꯊꯩ ꯅꯦꯆꯔꯦꯜ ꯄꯥꯔꯛꯁꯤ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯀꯤꯡ ꯁ꯭ꯄꯦꯁꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯐꯝꯖꯔꯤꯕ ꯏꯅꯦꯒꯤ ꯃꯤꯡꯗꯣ ꯑꯝꯇꯪꯒ ꯍꯥꯏꯕꯤꯌꯨ ꯔꯦꯅꯨ ꯏꯅꯦ ꯔꯦꯅꯨꯒꯤ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯄꯣꯠꯐꯝ ꯀꯣ ꯁꯣꯝ ꯍꯣꯏ ꯍꯣꯏ ꯅꯥꯀꯟꯗꯁꯨ ꯃꯌꯥꯝ ꯂꯩꯁꯦ ꯁꯦꯝꯄꯨ ꯊꯦꯡꯒꯨꯁꯦ ꯁꯤꯅ ꯁꯤꯅꯥꯏꯖꯩ ꯀꯧꯕꯗꯨꯅꯤ ꯊꯦꯡꯒꯨꯁꯦ ꯁꯤꯁꯤꯒ ꯑꯃꯁꯤ ꯀꯔꯝꯕ ꯆꯥꯎꯒꯦ ꯁꯤꯅ ꯈꯤꯇꯪ ꯍꯦꯜꯂꯦ ꯁꯤꯅ ꯈꯤꯇꯪ ꯍꯦꯜꯂꯦ ꯑꯗꯨ ꯑꯁꯤꯁꯤꯅꯤꯀꯣ ꯑꯩ ꯂꯧꯗꯣꯏꯗꯣ ꯍꯣꯏ 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 ꯑꯗꯣ ꯃꯌꯥꯝꯁꯦ ꯊꯦꯡꯒꯨꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯨꯅ ꯃꯌꯥꯝ ꯑꯟꯗ꯭ꯔꯣ ꯃꯥꯏꯀꯩꯔꯣꯝ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯊꯦꯡꯒꯨ ꯍꯣꯏ ꯑꯃꯃꯝ ꯂꯩꯕꯤꯌꯨ ꯊꯦꯡꯒꯨ ꯍꯥꯏꯕꯁꯤꯁꯨ ꯑꯃꯃꯝ ꯊꯝꯖꯒꯦ ꯂꯩꯕꯤꯔꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯈꯔ ꯍꯔꯥꯎꯅ ꯐꯝꯕ ꯉꯝꯅꯕ ꯑꯩꯈꯣꯏ ꯅꯥꯗ ꯌꯦꯛꯇꯅꯕ ꯅꯣꯏꯁꯨ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯣꯏꯅ ꯂꯥꯛꯄꯤꯌꯨ ꯍꯣꯏ ꯏꯅꯦ ꯂꯥꯛꯆꯒꯦ ꯃꯌꯥꯝꯅꯁꯨ ꯂꯥꯛꯄꯤꯌꯨ ꯑꯩ ꯏꯅꯦ ꯃꯅꯨꯡ ꯐꯥꯎꯗ ꯆꯪꯁꯤꯟꯖꯔꯨꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯟꯊꯩ ꯅꯦꯆꯔꯦꯜ ꯄꯥꯔꯛꯁꯤ ꯃꯌꯥꯝꯅꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯒꯦ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯑꯩꯈꯣꯏ ꯁꯥꯏꯀꯜ ꯊꯧꯔꯦ ꯑꯗꯨꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯆꯪꯁꯟꯃꯤꯟꯅꯁꯤ ꯃꯅꯨꯡꯗ ꯑꯉꯝꯕꯁꯦ ꯊꯧꯗꯣꯏꯅꯤꯀꯣ ꯒꯤꯌꯥꯔ ꯌꯥꯎꯕ ꯁꯥꯏꯀꯜ ꯑꯣꯏꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯃꯌꯥꯝ ꯀꯣ ꯒꯤꯌꯥꯔ ꯌꯥꯎꯕ ꯁꯥꯏꯀꯜ ꯅꯠꯇ꯭ꯔꯕꯅꯤꯅ
ꯀꯦꯞꯇꯦꯟ ꯁꯥꯏꯀꯜꯅꯦꯕꯀꯣ ꯑꯁ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯀꯦꯞꯇꯦꯟ ꯁꯥꯏꯀꯜꯅ ꯆꯥꯎꯔꯛꯏꯅꯤ ꯀꯩꯅꯣ ꯊꯧꯒꯠꯁꯦ ꯒꯥꯔꯤ ꯑꯌꯥꯝꯕ ꯃꯅꯨꯡꯗ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯁꯦ ꯑꯩ ꯁꯤ ꯚꯤꯗꯤꯑꯣ ꯂꯣꯏꯔꯒꯀꯣ ꯃꯌꯥꯝꯁꯦ ꯆꯪꯁꯤꯟꯖꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯦꯟꯇ꯭ꯔꯤ ꯔꯣꯝꯗ ꯑꯝꯇꯪ ꯂꯥꯛꯆꯒꯦꯀꯣ ꯃꯌꯥꯝꯁꯦ ꯑꯦꯟꯇ꯭ꯔꯤ ꯒꯦꯠꯁꯤꯗ ꯂꯨꯄꯥ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯁꯝꯃꯔ ꯆꯤꯡꯉꯛꯑꯕꯅꯤꯅ ꯃꯌꯥꯝꯁꯦ ꯁꯝꯃꯔ ꯁꯤ ꯂꯩꯔꯦꯀꯣ ꯁꯝꯃꯔꯒꯤ ꯄꯨꯡ 9ꯗꯒꯤꯅ ꯄꯨꯡ 5 ꯐꯥꯎꯕ ꯍꯥꯡꯉꯦ ꯋꯤꯟꯇꯔꯗꯅ ꯄꯨꯡ 9ꯗꯒꯤꯅ ꯄꯨꯡ 4 ꯐꯥꯎꯕ ꯍꯥꯡꯉꯦ no responsibility for the committee of loss damage of any vehicles after visiting hours ꯁꯤ ꯃꯇꯨꯡꯗ ꯑꯐꯕꯗ ꯊꯣꯛꯂꯛꯄ ꯀꯃꯤꯇꯤꯅ ꯗꯥꯏꯇ ꯂꯧꯗꯦ ꯁꯤꯃꯗꯤ ꯌꯥꯝ ꯁꯦꯡꯉꯦ ꯃꯌꯥꯝ visiting hours ꯀꯤ ꯃꯅꯨꯡꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯤꯕꯅꯤꯀꯣ ꯑꯦꯟꯇ꯭ꯔꯤ ꯐꯤ ꯂꯨꯄꯥ 10 ꯂꯧꯔꯤꯁꯦ 2 ꯋꯤꯂꯔꯒꯤ ꯑꯣꯏꯅ ꯄꯥꯔꯀꯤꯡ ꯐꯤꯁ ꯂꯨꯄꯥ 10 3 ꯋꯤꯂꯔꯁꯀꯤ ꯑꯣꯏꯅ ꯄꯥꯔꯀꯤꯡ ꯐꯤ ꯂꯨꯄꯥ 30 4 ꯋꯤꯂꯔꯁꯀꯤ ꯑꯣꯏꯅ ꯄꯥꯔꯀꯤꯡ ꯐꯤ ꯂꯨꯄꯥ 50 ꯍꯦꯚꯤ ꯚꯤꯀꯜꯁꯀꯤ ꯄꯥꯔꯀꯤꯡ ꯐꯤ ꯂꯨꯄꯥ 100 ꯄꯤꯛꯅꯤꯛ ꯆꯥꯔꯖ ꯂꯨꯄꯥ 200 ꯄꯤꯛꯅꯤꯛ ꯔꯦꯗꯤꯃꯦꯗ ꯍꯥꯏꯔꯒꯅ ꯂꯨꯄꯥ 100 ꯐꯤल्म ꯁꯨꯇꯤꯡ ꯆꯥꯔꯖ ꯂꯨꯄꯥ 1,000 ꯊꯦꯠꯂꯤꯁꯦ ꯃꯌꯥꯝ ꯌꯥꯔꯦꯀꯣ ꯁꯤꯁꯤꯅ ꯕꯨꯀꯤꯡ ꯀꯥꯎꯟꯇꯔꯅꯤ ꯍꯦꯛ ꯆꯪꯕꯒ ꯕꯨꯀꯤꯡ ꯀꯥꯎꯟꯇꯔꯁꯤ ꯆꯪꯕꯤ ꯇꯥꯔꯦ ꯍꯦꯛ ꯆꯪꯕꯒ ꯑꯩꯈꯣꯏꯒꯤ ꯃꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯤꯀꯦꯠꯇꯣ ꯄꯥꯏꯕꯤꯔꯛꯑꯣ ꯇꯤꯀꯦꯠꯇꯣ ꯃꯥꯡꯍꯟꯕꯤꯕ ꯌꯥꯗꯦ ꯃꯊꯪꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯇꯔ ꯑꯃ ꯂꯩꯔꯒꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯇꯔꯗꯨꯗ ꯑꯃꯨꯛ ꯆꯦꯛ ꯏꯟ ꯇꯧꯗꯣꯏꯅꯤ ꯑꯗꯣꯝꯅ ꯇꯤꯀꯦꯠꯇꯣ ꯍꯨꯟꯗꯣꯛꯑꯝ ꯇꯥꯔꯗꯤ ꯇꯤꯀꯦꯠꯇꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯨꯅ ꯁꯨꯡꯆꯪ ꯆꯪꯍꯜꯂꯛꯑꯣꯏ ꯑꯗꯨꯅ ꯇꯤꯀꯦꯠꯇꯣ ꯈꯨꯠꯇ ꯄꯥꯏꯔꯒ ꯆꯪꯕꯤꯕ ꯃꯊꯧ ꯇꯥꯏ ꯁꯟꯊꯦꯜ ꯅꯦꯆꯔꯦꯜ ꯄꯥꯔꯛꯀꯤ ꯃꯅꯨꯡꯗ ꯌꯧꯁꯟꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯦꯌꯔꯁꯦ ꯁꯤꯗꯒꯤ ꯐꯥꯔꯁ ꯑꯃ ꯂꯩꯔꯦ ꯃꯊꯪ ꯁꯦꯀꯦꯟ ꯂꯦꯌꯔ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯒꯦꯠ ꯆꯪꯉꯝꯗꯥꯏꯗ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯄꯔꯦꯡ ꯂꯩꯔꯦ ꯃꯌꯥꯝ ꯂꯥꯛꯄꯤꯕꯁꯤꯡꯅ ꯌꯨꯝꯗꯒꯤ ꯑꯋꯥꯠ ꯑꯄꯥ ꯇꯤꯜꯍꯧ ꯆꯅꯝꯗ ꯑꯣꯏꯔꯁꯨ ꯑꯗꯩ ꯑꯇꯣꯞ ꯒ꯭ꯔꯣꯁꯔꯤ ꯑꯥꯏꯇꯦꯝꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯒꯦ ꯅꯠꯇ꯭ꯔꯒꯅ ꯈꯥꯡ ꯕꯛꯀꯦꯠ ꯑꯗꯩꯗꯤ ꯃꯣꯔꯦꯒꯤ ꯀꯩ ꯍꯥꯏꯅꯤ ꯀꯣꯝꯄꯥꯛ ꯑꯄꯥꯛꯄꯗꯣ ꯄꯥꯝꯃꯁꯨ ꯐꯛꯀꯨꯝꯕ ꯏꯁꯤꯡꯒꯨꯝꯕ ꯂꯣꯏ ꯐꯪꯉꯦ ꯁꯤꯗꯩꯁꯤꯗꯀꯣ ꯂꯦꯁꯀꯨꯝꯕ ꯄꯥꯝꯃꯒꯁꯨ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤ ꯂꯣꯏ ꯐꯪꯉꯦ ꯑꯗꯨ ꯃꯌꯥꯝ ꯗꯨꯀꯥꯟꯁꯦ ꯖꯨꯝ ꯇꯧꯔꯔꯣꯏ ꯀꯔꯤꯒꯤꯅꯣꯗ ꯃꯌꯥꯝ ꯗꯨꯀꯥꯟꯁꯦ ꯖꯨꯝ ꯇꯧꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣꯝꯃ ꯈꯟꯒꯗꯕ ꯈꯜ ꯂꯩꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯅꯨꯡꯉꯥꯏꯇꯕ ꯑꯥꯏꯇꯦꯝ ꯈꯔ ꯑꯟꯗ꯭ꯔꯣꯔꯣꯝꯗ ꯄꯨꯊꯣꯛꯆꯕ ꯑꯥꯏꯇꯦꯝ ꯈꯔ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯇꯗꯤ ꯍꯦꯛꯇ ꯀꯩꯅꯣꯝ ꯍꯦꯛꯇ ꯈꯟꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯈꯔ ꯂꯩꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅꯁꯨ ꯄꯕ꯭ꯂꯤꯛꯇ ꯈꯤꯇꯪ ꯁꯦꯟꯁꯔ ꯇꯧꯖꯕꯅꯤ ꯇꯧꯕꯇꯕꯨ ꯃꯌꯥꯝꯁꯨ ꯃꯐꯝꯁꯤꯗ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯐꯪꯂꯤ ꯆꯥꯅ ꯊꯛꯅꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯕꯅꯤ ꯃꯅꯨꯡꯗ ꯆꯪꯖꯒꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯃꯌꯥꯝ ꯆꯥꯏꯗꯅꯕ ꯍꯥꯏꯇꯥꯔꯦ ꯗꯁꯕꯤꯟ ꯃꯔꯥꯡ ꯀꯥꯏꯅ ꯊꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯗꯁꯕꯤꯟ ꯑꯃ ꯊꯝꯃꯤ ꯁꯤꯗ ꯒꯦꯠ ꯂꯩꯔꯦ ꯁꯟꯊꯩ ꯅꯦꯆꯔꯦꯜ ꯄꯥर्क ꯑꯟꯗ꯭ꯔꯣ ꯏꯝꯐꯥꯜ ꯏꯁ ꯃꯌꯥꯝꯁꯤ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯌꯥꯗ꯭ꯔꯕꯅꯤ ꯁꯤꯗꯒꯤꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯣꯀꯦꯜꯒꯤ ꯂꯩꯀꯥꯏꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟꯕꯨꯗꯤ ꯍꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯒꯥꯔꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯏ ꯇꯧꯕꯇꯕꯨ ꯄꯥर्क ꯃꯅꯨꯡꯒꯤꯗ ꯒꯥꯔꯤ ꯊꯧꯖꯤꯟꯕ ꯌꯥꯗ꯭ꯔꯦ ꯏꯚꯟ ꯁꯥꯏꯀꯜꯐꯥꯎ ꯆꯪꯕ ꯌꯥꯗꯕꯅꯤ ꯁꯥꯏꯀꯜꯐꯥꯎ ꯊꯧꯖꯤꯟ ꯌꯥꯗꯕꯅꯤ ꯏꯟꯈꯠꯀꯦ ꯌꯥꯗ꯭ꯔꯦ ꯉꯝꯃꯦ ꯃꯌꯥꯝꯁꯦ ꯁꯤꯗ ꯎꯔꯦꯀꯣ ꯁꯤꯗ ꯋꯥꯇꯔ ꯔꯤꯖꯔꯚꯔ ꯑꯅꯧꯕ ꯑꯃ ꯁꯥꯏ ꯁꯤꯗ ꯏꯁꯤꯡꯒꯤ ꯑꯄꯥꯛꯄ ꯂꯩꯔꯦ ꯀꯣ ꯐꯖꯗ꯭ꯔꯥ ꯑꯗꯨꯒ ꯆꯤꯡꯅ ꯀꯣꯏꯅ ꯄꯟꯁꯥꯔ ꯂꯩꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯎ ꯂꯩꯔꯦ ꯎꯁꯤꯒꯤ ꯃꯈꯣꯡꯗꯅꯤ ꯎꯔꯨꯝꯗꯅꯤ ꯑꯩꯈꯣꯏꯅ ꯊꯧꯔꯤꯁꯦ ꯃꯈꯥꯗꯅ ꯒꯥꯔꯤꯒꯤ ꯄꯥꯔꯀꯤꯡꯒꯤ ꯎꯔꯦ ꯁꯦ ꯁꯥꯏꯀꯜ ꯊꯧꯕꯅꯤꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯈꯣꯡ ꯆꯠꯄ ꯑꯣꯏꯇꯥꯔꯗꯤ ꯁꯤꯁꯦ ꯁꯥꯡꯗꯣꯏꯅꯦꯕ ꯁꯦ ꯁꯤꯟ ꯌꯥꯝ ꯐꯖꯩ ꯂꯝꯕꯤꯁꯦ ꯃꯌꯥꯝ ꯀꯣ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯀꯟꯅ ꯐꯠꯇꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯀꯟꯅ ꯐꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯁꯥꯏꯀꯜꯁꯦ ꯊꯧꯕ ꯃꯇꯝꯗ ꯍꯥꯏꯔꯒ ꯀꯣꯏꯂꯥꯁ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯊꯧꯔ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ ꯑꯗꯣ ꯂꯝꯕꯤꯁꯤ ꯇꯤꯞ ꯇꯣꯞꯇ ꯕ꯭ꯂꯦꯛ ꯇꯣꯞ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯆꯔꯤꯕ ꯑꯩꯈꯣꯏꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯑꯗꯨꯒ ꯒꯥꯔꯤꯅ ꯀꯟꯅ ꯊꯧꯈꯤꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ ꯃꯐꯝꯁꯦ ꯊꯧꯕ ꯃꯇꯝꯗꯗꯤ ꯎꯐꯨꯜꯅꯦꯕ ꯆꯥꯍꯧꯗꯣꯏꯁꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯎꯐꯨꯜꯁꯦ ꯆꯥꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯒꯗꯣꯏꯅꯤ ꯃꯌꯥꯝ ꯁꯤꯗ ꯑꯩꯈꯣꯏ ꯐꯨꯠꯄꯥꯠ ꯂꯩ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯑꯀꯣꯏꯕꯗ ꯁꯤ ꯐꯨꯠꯄꯥꯠꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯣꯏꯅꯃꯛ ꯆꯠꯄ ꯌꯥꯒꯗꯣꯏꯅꯤꯀꯣ ꯁꯤꯒꯤ ꯐꯨꯠꯄꯥꯠꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯥꯏꯀꯜ ꯊꯧꯋꯦ ꯍꯥꯏꯔꯒꯁꯨ ꯁꯥꯏꯀꯜꯁꯦ ꯁꯤꯒꯤ ꯃꯇꯦꯛꯁꯤꯗꯩꯗꯤ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯌꯦꯡꯕꯤꯌꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯒꯥꯔꯤ ꯃꯆꯥ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯒꯥꯔꯤ ꯑꯆꯧꯕ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯁꯥꯏꯀꯜ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯆꯪꯕꯤꯒꯗꯣꯏꯁꯦ ꯁꯤꯒꯤ ꯀꯜꯕꯔꯠꯁꯦ ꯍꯦꯛ ꯂꯥꯟꯕꯒ ꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯂꯩꯔꯤꯁꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯇꯔ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯗ ꯆꯦꯛ ꯇꯧꯗꯣꯏꯅꯤ ꯑꯗꯣꯝꯒꯤ ꯇꯤꯀꯦꯠ ꯄꯥꯏꯕꯤꯔꯛꯄꯁꯤꯡꯗꯣ ꯁꯤꯗ ꯆꯦꯛ ꯇꯧꯗꯣꯏꯅꯤꯀꯣ ꯇꯤꯀꯦꯠꯇꯣ ꯁꯤꯗꯩꯁꯤꯗ ꯇꯤꯀꯦꯠ ꯃꯤ 5ꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯇꯤꯀꯦꯠ 5 ꯁꯣ ꯇꯧ ꯇꯥꯔꯦ 5ꯒꯤ ꯇꯤꯀꯦꯠꯇꯣ ꯁꯣ ꯇꯧꯗ꯭ꯔꯒꯗꯤ ꯆꯪꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯇꯦꯠ ꯕꯥꯏ ꯁꯤꯒꯤ ꯒꯦꯠ ꯑꯗꯩꯗꯤ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯔꯤꯁꯣꯔꯁꯁꯤꯡ ꯎꯕ ꯐꯪꯕꯤꯔꯤꯕ ꯃꯌꯥꯝꯒꯤ ꯎꯕ ꯐꯪꯕꯤꯔꯤꯕꯁꯤꯡꯁꯤ ꯂꯝꯕꯨꯕ ꯀꯃꯤꯇꯤ ꯍꯥꯏꯀꯣ ꯂꯝꯕꯨꯕ ꯀꯃꯤꯇꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏ ꯁꯨꯝ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯔꯝꯒꯦ ꯑꯟꯗ꯭ꯔꯣ ꯁꯟꯊꯦꯜ ꯅꯦꯆꯔꯦꯜ ꯄꯥर्क ꯍꯥꯏꯔꯒ ꯂꯝꯕꯨꯕ ꯀꯃꯤꯇꯤ ꯍꯥꯏꯅ ꯏꯀꯣ ꯑꯗꯨꯒ CH ꯙꯔꯃ ꯁꯤꯡ ꯂꯩꯀꯥꯏ ꯃꯆꯥ 9ꯒꯤ ꯑꯍꯟ
Sida President number 8 S Babu Singh, S Angau Singh, Secretary Ward number 8, Y Juti Singh, Treasurer Ward number 7, Loinana A Kal Dharmani Singh, Thoiba Achau Bisak Achau Romesh Joy Chandra Bisesor Mikoi Binoy Chauba, Jivan Tomba, Deva Chandra Noren Ingo, Amuchau Tomba, Romesh Ningthau Inau Ingo Cha, Sisina, Mayam Sina Kuipulaga, 11 August 2022, the Mamangi Chahidani, Koi Lambuba Committee, Hariba, Committee Sida Yauba, member Atane, like Tiba Marmuraga, Koi Hariba member Sings Yamata Uba Pangzadre, Pau Pona Sukoi Hona Zabani, Pau Pona Bangamzadre, Ado special permission lower Matunga, Cycle Simadi, Tangai Pada, Thousand Jaka, no Lambis Hang, Madame Nako. Cycle Simadi, Thousand Jaki, Hibagi special request, Koi Cycle Simadi, Koi Ayaba Pivire, Loinana, Koi gets his Angakadoni, security, pass lower Matunga Mayamna, Zankadu Sigi gets his Aniko. Loinana, Somnakanda, heck, Zangbaga, please close the gate after entry and exit. You know, like Pigano, Copigano, Haidiko. The Papa Palay. Yamsida. I do my take you Mamma Labado. I do Amano the Ureto. Do Somnakanda, to let later, I am to let Amarunico, Lamqueva, Matam to Leka, Lebanon, Hankani, heck what's in the later, get Heknakanda. Pambum to the later. Pambum. Tore, yeah. Talak lagi. 10 minit namanya sih. So nak kena round tentang solusi ni kau. Pasal bering sih. Footpath sih juga kai bayar deh. Mana makta kau? Mana sih? Kai bayar deh. Telang agak pai berarti nungai ni anu sih sip lew. Sambil mampu kurumin nase, mafam sibuk kon biri bayi shore, kurumin nase. Sigi thong je lan doi ni, thong se mayam koi somna kan jo phambam mayam nei re ko. Sigi thong je, ai kum thara ko ina il lage sidi. Uppadi phrakta ni ba. Ada koi party mayam ma. Wayland Rhyme Teacher Training Institute kiti mayam ma da mayam pulli ko rhyme start fok se. Así de cara de. Làm quỳ bấm xem em xem lấy để có mèo mà rất rạ mèo này bốn bấm rồi gì nhắm chị vào bấm gì chơi ca là kìa ngâm mà em khô rồi thì khơi quá thô bên ngoài tao bảo chắc rồi bro chắc rồi bro chắc rồi bro cái mặt thế nó tàu đi xí ngasi mà rồi là khơi sôm nạc da sinh mà chẳng cả xem mì rồi mày làm tàu nó đi xe cái mặt thế nó xem nó đi xem ta hay biết rồi salad cái thàbí nè kami na xem mà nè ya mình mi ya mình nè xí đi yên một số em yao nấu mà lệ xí đó lấy em sẽ pull đi nè co coi kì đi đồng đó lấy ba Wayland Rhymes Teachers Training Institute kì coi miss ngắt tani sẽ thùng đi vào mặt thế xí coi mẹ em chăm mình là ba, ye nồi đun đi qua, ye nồi đun đi, em miếng biểu, mà nằm xí đi hào rồi, tay đi khăn thế, xí đó coi salad, cái nó xí đâu biết xí nào, salad xem nữa bà, salad sinh chú xem nữa bà, sinh chú kiếm mà salad, ok, mẹ em sinh chú kiếm mà salad kiếm mà,
sida khoi kaino tomato leire khamen sinba taunu lenta wahang amani da lak sage yang wana budi sinbiri kwa tauna hona biraga ngasigi Wayland Rhyme Teachers Training Institute mayam khoi rirong da lebiri ba kadang thambiyu ne ngasi thoram si kari gi damak ta sinbiri no mafam sida mayam sida pullaga ko ja mayam pullaga lakbi si kari gi damak ta no karai dagi lakpa no kadang thambiyu keno ne koina nahan makai rhymes akoi gi address aham da kitang ana introduce to jage ko koi ji lelong khunau ana uji dai ba koi gi police station makha hai tare aduga nur hostel lai bi kitang hai tara kanda akoi gi hariba Wayland ai institute se Wayland han thonjabani and Wayland Rhymes Teacher Training Institute haiba institute sida akoi gi oza gi sinbam training ba pre primary asagi rhymes angang sing akoi takpining ba oza sing gi training adum center mane aduna maroi na ngasi khoina laksari study tour ni and study tour je angang sing je nangai khoina classroom da tongan tongan ma training moi isai rhymes ko na sakani khoi English rhymes Manipuri rhymes Hindi rhymes mayam tambire adubu khoi kari gum ganda khoina example loina khoina Santhei Natural daga outdoor daga education tabi bagi system hai tare ko masi khoina khoina marmak ta khoi mai putho kan angang sing je khoina open space hai tare khoi gi sai gi fazil laga leiba talent sing mayam je yamna ding tam hai tare ko yamna freedom moina khoi da leiba talent sing je yamna well exaggeration khoi physical mo khoi gi voice projection khangde sai mo khoi da leiba kitikurum tauba adagi makhoi da leiramba talent myam mama namsalaga thambai tare ko ikai bu khang ikai bhai gadra adu myam to khoina open space da porokanda yamna disturbance laitan haidana makhoina leiriba talent to mapung fana projection pihanba aduga live se koi picnic study tour raga su ko picnic raga su myam pharo kam chamina ba ayam basi sema saba thong ba gi satra to wanga tane khoi sena kanda ko mau tang phang ni na bai hore mau tang phang dina phang dina adu sai moi je ai nei taw da request tong jani mamna lai ba khoi gi oja sing hai tare ko missing si khoi mayam da singmei sing si na ngasi Santhei Natural Park ta lak saring manung se dai sida rhymes ki oi bani na bai kamai to ge da yingbiri ba mayam sida su Wayland Teachers Training Institute sida su sumaina angang sing ge khoi teachers training program sumai pangthok pore hai bagi moi gi kai hain talent sing je uthok pa ya bagi khudong chaba lai gadra simbi ya bai taw yani lai ni adu dai gi student sing haidi oja sing mayam na ko takpi tambi ba mokoi na haiba sing ba hai tare huju bogi level sida mokoi da haiba mayam do adum expose to bogi adum ready orga lai jai yai taw aina khoi pam jabadi ko thabak tawri ba khoi gi ichal sing hai tare am ichal ma tang ma li ko ichal sing sida khoi thabak tawri bam tang khallaga khoi sport ta hai tare kano ta hon sine khoi stage sa ko tho taw bai mong nataba adum tang taw sine kana oina taw si am aham bai gi sa aham si oja dagi to oja taw se oja do ina hai perform ta hon se ba rhyme or su jaga kaino adu to akoi Miss Rosina hai kang pe khang gi ji yamna so wo thotang lobi akoi Miss se ko ado lao ne kai matang no karam rhyme perform taw wi do ne thabak taw na ne thabak taw na dum haidi perform taw wi ba yai ko ai dum mayam da perform taw bo do dum yeng han jage si mic sam tak pai bi yo ne miss sam tak pai bi yo se adum phammaga thabak taw na ne haidi talent yam lei do Wayland Teachers Training Institute ki Rhyme Teachers Training Institute ki oja sing si thabak taw na rhyme takpi ba ba hai bagi talent thuk se banga se di karam ba rhyme khoi gi perform taw wi ba tak hai bi yo kam taw si ga hanung hai se hai ba phadi nung hai ba ba khallaga khara ten bam tor ga se angang myam du su manners takpi bai oina ko hoi horoge ko we say thank you, we say please, and excuse me when we sneeze or chew. That's the way we do what's right. We have manners, we are polite. Ya nungai, mathangi oja bai thabak kha tawba oja ma khanga se thabak taw da bagai di wai sagom se tan le ba phone pai ba sagom se okay test taw ribo ja si do jangela se hanak tikana di test taw ribo ja si da test taw ja jengre ado soma ka noi chala se bai khangpe khangre a da le pi ba miss me am si manung dai taw bi mai kai dai ko am da recommend taw bi ro ma perform taw hon se ba ge Miss Nurina kai chakre Miss Nurina lakpyo yamna talent lai bai gi students ni nangod gi performance khara akoi ojilai gi system mayam share taw si ko ichal mayam na khoi mayam share taw de Manipur gi as honorable CM na baw yeng doi ni noi mayam share taw ga di
ꯍꯥꯏꯗꯤ ꯃꯤꯗꯣ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯒꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯗꯨꯝ ꯌꯦꯡꯉꯤꯗꯅ ꯑꯣꯅꯦꯕꯜ ꯁꯤएमꯅꯁꯨ ꯌꯦꯡꯍꯟꯁꯤ ꯋꯦꯂꯦꯟ ꯔꯥꯏꯝ ꯇꯤꯆꯔꯁ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯀꯠꯊꯣꯛꯑꯒ ꯋꯥꯛ ꯇꯧꯏ ꯍꯥꯏꯕꯒꯤ ꯈꯪꯍꯟꯁꯦꯕ ꯇꯦꯂꯦꯟ ꯌꯥꯝ ꯂꯩꯗꯣ ꯈꯪꯍꯟꯁꯦꯕꯀꯣ ꯃꯤꯁꯀꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯑꯩ ꯃꯤꯡ ꯅꯨꯔꯤꯅꯥ ꯅꯤꯍꯥꯜ ꯀꯧꯋꯦ ꯑꯩ ꯂꯤꯂꯣꯡ ꯕꯖꯥꯔꯗꯒꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯂꯤꯂꯣꯡ ꯍꯔꯕꯤ ꯀꯣꯂꯦꯖꯇ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯇꯝꯖꯔꯤ ꯑꯗꯨꯒ ꯋꯦꯂꯦꯟ ꯄ꯭ꯔꯤꯄꯦꯔꯦꯇꯔꯤ ꯇꯤꯆꯔ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯑꯩ ꯑꯣꯖꯥꯒꯤ ꯇ꯭ꯔꯦꯅꯤꯡꯁꯨ ꯇꯝꯖꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯄꯔꯐꯣꯔꯝ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯉꯥꯡ ꯑꯃꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕꯀꯣ ꯑꯉꯥꯡꯁꯤꯗ ꯌꯥꯝ ꯍꯔꯥꯎꯒꯗꯕ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯔꯥꯏꯝꯕꯨ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡꯕꯨ ꯑꯣꯏꯔꯁꯨ ꯀꯔꯝꯕ ꯄꯔꯐꯣꯔꯝ ꯇꯧꯕꯤꯕ ꯌꯥꯏ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯑꯉꯥꯡꯅ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯒꯤ ꯔꯥꯏꯝꯁ ꯑꯃ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄ꯭ꯔꯦꯛꯇꯤꯁꯁꯨ ꯇꯧꯖꯈ꯭ꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯉꯥꯡ ꯁꯥ ꯍꯥꯏꯕ ꯔꯥꯏꯝꯁ ꯑꯃꯀꯣ ꯑꯗꯨ ꯁꯤꯁꯦ ꯄꯔꯐꯣꯔꯝ ꯇꯧꯖꯔꯛꯑꯣ ꯌꯥꯏ ꯍꯥꯏꯔꯣ ꯌꯥꯏ ꯇꯧꯕꯤꯌꯣ ꯇꯧꯕꯤꯌꯣ ꯃꯇꯦꯡ ꯍꯣꯏ Okay, ready? We are going to sing our rhymes is Laklo Angang Sa. Okay, ready? 1, 2, 3, start. Laklo Angang Sa. Ai khoi gi lay kol da. Isay sagpi sana si. Jagoy sabi sana si. Laglo angang sa ai khoi gi lay kol da ai khoi gi lay kol da. Thank you. ꯑꯗꯣ ꯃꯤꯁ ꯋꯦꯂꯦꯟ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔꯁ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯕꯨꯛ ꯐꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯇꯝꯃꯛꯄꯗꯒꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯩꯝ ꯈꯪꯗꯕ ꯈꯣꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯂꯣꯏꯅꯅꯤ ꯈꯣꯠꯀꯅꯤ ꯁꯨꯝꯕ ꯈꯪꯗꯕꯀꯣ ꯑꯩꯈꯣꯏ ꯃꯤ ꯑꯃꯒ ꯐꯦꯁ ꯇꯨ ꯐꯦꯁ ꯋꯥꯔꯤ ꯁꯥꯕ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯇꯤꯟꯅꯕ ꯈꯣꯠ ꯃꯔꯨꯞ ꯃꯄꯥꯡ ꯇꯤꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯁꯦ ꯄꯨꯜꯂꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯇꯝꯃꯛꯄꯗꯒꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯥꯟꯅꯕ ꯌꯥꯝ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯨꯝꯗ ꯂꯩꯕ ꯑꯉꯥꯡꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇ꯭ꯔꯦꯠ ꯇꯧꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯁꯤ ꯇꯝꯗ꯭ꯔꯤꯀꯥꯟꯗ ꯈꯪꯉꯝꯗꯦꯕ ꯀꯩꯝ ꯈꯪꯉꯝꯗꯦꯕ ꯑꯩꯈꯣꯏ ꯑꯉꯥꯡꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯀꯥꯟꯗ ꯍꯦ ꯑꯗꯨ ꯇꯧꯗ ꯂꯥꯜꯂꯤꯅꯦ ꯀꯥꯟꯗ ꯑꯩꯈꯣꯏ ꯆꯩꯕꯤꯕꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯆꯩꯕꯤꯕꯗꯣ ꯇꯧꯋꯦꯕ ꯑꯗꯣ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯦ ꯇꯝꯃꯛꯄꯗꯩꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃꯗ ꯀꯃꯥꯏꯅ ꯇ꯭ꯔꯦꯠ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯔꯤꯗꯨꯗ ꯂꯥꯜꯂꯦ ꯆꯨꯝꯃꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯍꯌꯦꯡ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯃꯤꯁ ꯈꯣꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯖꯔꯦ ꯍꯩꯖꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤꯁꯇ ꯋꯥꯍꯪ ꯑꯝꯇꯪ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯂꯩꯔꯦꯀꯣ ꯃꯤꯁꯀꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏ ꯇꯝꯕ ꯑꯉꯥꯡ ꯁ꯭ꯇꯨꯗꯦꯟꯠꯅꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕꯀꯣ ꯃꯥꯁꯦ ꯑꯦꯕ꯭ꯔꯤꯗꯦ ꯃꯉꯣꯟꯗ ꯄꯤꯈꯤꯕ ꯍꯣꯝꯋꯥꯔꯛꯁꯤ ꯇꯧꯗꯅ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯔꯛ ꯃꯔꯛꯇꯕꯨꯗꯤ ꯍꯣꯏ ꯇꯧꯔꯛꯄ ꯑꯗꯣ ꯃꯥꯏ ꯄꯦꯔꯦꯟꯁꯁꯤꯅ ꯊꯕꯛ ꯌꯥꯝ ꯆꯤꯟꯅꯩꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯦꯔꯦꯟꯁꯁꯤꯅ ꯑꯉꯥꯡꯁꯦ ꯌꯦꯡꯁꯤꯟꯕ ꯉꯝꯗꯗꯅ ꯍꯣꯝꯋꯥꯔꯛꯁꯦ ꯇꯧꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯇꯣꯏꯅ ꯇꯧꯔꯛꯇ꯭ꯔꯕ ꯑꯉꯥꯡꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡꯁꯤꯗ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯇꯕꯁꯦ ꯇꯧꯅꯤꯡꯅꯅꯕꯒꯤ ꯃꯑꯣꯡꯁꯦ ꯃꯉꯣꯟꯗ ꯃꯇꯧ ꯀꯔꯝꯅ ꯇꯥꯛꯄꯤꯒꯅꯤ ꯑꯗꯨꯒꯤꯗꯣ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯣꯏ ꯑꯍꯥꯟꯕꯃꯛꯇ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯩ ꯌꯥꯝ ꯈꯪꯖꯕꯁꯨ ꯅꯠꯆꯗꯦꯀꯣ ꯑꯩꯒꯤ ꯅꯣꯂꯦꯖꯇ ꯁꯨꯝ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯤꯁ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯋꯥꯔꯤ ꯂꯤꯕ ꯅꯠꯇꯕꯤꯗ ꯑꯉꯥꯡꯁꯦ ꯑꯩꯅꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕꯀꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯕ ꯑꯩꯁꯦ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯇ꯭ꯔꯤꯅꯦꯕ ꯃꯇꯧ ꯀꯔꯝ ꯆꯩꯔꯒ ꯇꯧꯗꯣꯏꯔꯥ ꯐꯨꯔꯒ ꯆꯩꯔꯒ ꯉꯥꯡꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯔꯥ ꯑꯗꯨ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯋꯥꯔꯤ ꯑꯣꯏ ꯁꯥꯕꯤꯌꯣꯕ ꯍꯣꯏ ꯁꯣꯝꯅ ꯑꯉꯥꯡ ꯁꯥꯕꯤꯔꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯉꯥꯡꯁꯦ ꯕꯣꯏ ꯍꯥꯏꯒꯦꯔꯥ ꯀꯩꯅꯣꯝꯃ ꯀꯧꯕꯤꯔꯣ ꯌꯥꯔꯦ ꯍꯣꯏ ꯕꯣꯏꯁꯦ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯩꯈꯣꯏ ꯑꯍꯥꯟꯕꯃꯛꯇꯗ ꯕꯣꯏ ꯅꯪ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯄ꯭ꯔꯣ ꯃꯤꯁꯅ ꯆꯦꯛ ꯇꯧꯔꯒꯦ ꯍꯥꯏꯔꯗꯤꯀꯣ ꯑꯗꯣ ꯑꯉꯥꯡꯁꯦ ꯇꯧꯔꯛꯇ꯭ꯔꯦ ꯕꯣꯏꯁꯦ ꯇꯧꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯦꯕ ꯑꯉꯥꯡꯁꯤꯅ ꯍꯣꯝꯋꯥꯔꯛꯁꯦ ꯇꯧꯔꯛ ꯇꯥꯔꯗꯤ ꯕꯣꯏ ꯃꯤꯁꯅꯅꯦ ꯍꯣꯝꯋꯥꯔꯛꯇꯣ ꯅꯪꯉꯣꯟꯗꯅꯦ ꯇꯧꯔꯛꯇ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯤꯁꯅꯅꯦ ꯅꯪꯁꯦ ꯀꯌꯥꯝ ꯍꯩꯔꯒꯦ ꯑꯗꯨ ꯌꯦꯡꯗꯣꯏꯕ ꯅꯪꯅ ꯍꯣꯝꯋꯥꯔꯛ ꯇꯧꯔ ꯄꯨꯔꯛꯑꯗꯤꯅꯦꯀꯣ ꯎꯠꯇꯣꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯇꯩ ꯂꯩꯔꯤꯁꯤꯡꯁꯦ ꯎꯠꯇꯣꯏꯕ ꯑꯩꯈꯣꯏ ꯕꯣꯏꯁꯦ ꯍꯣꯝꯋꯥꯔꯛꯀꯁꯦ ꯇꯧꯔꯒ ꯌꯥꯝ ꯅꯥꯟ ꯇꯧꯔꯛꯏꯀꯣ ꯁꯨꯃꯥꯏꯅ ꯎꯠꯇꯣꯏꯕ ꯑꯗꯨꯏꯗꯤ ꯅꯪ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯀꯗ꯭ꯔꯣ ꯉꯁꯤ ꯇꯧꯔꯛꯇꯕꯗꯣ ꯍꯌꯦꯡ ꯄꯨꯔꯛꯀꯗ꯭ꯔꯣ ꯇꯧꯔꯒ ꯍꯪꯒꯅꯤ ꯑꯗꯣ ꯑꯉꯥꯡꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯇꯕ ꯑꯉꯥꯡꯅ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯇꯦꯁꯤ ꯀꯩꯒꯤꯅꯣ ꯐꯨꯕꯤꯕꯣ ꯆꯩꯕꯤꯕꯣ ꯇꯧꯔꯗꯤ ꯑꯉꯥꯡꯁꯦ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯈ꯭ꯔꯅꯦꯕ ꯏꯀꯥꯏꯈ꯭ꯔꯃꯤꯅ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯍꯣꯝꯋꯥꯔꯛꯁꯦ ꯇꯧꯔꯨꯒꯦ ꯈꯜꯂꯝꯃꯁꯨꯅꯦ ꯇꯧꯅꯤꯡꯉꯔꯣꯏꯕ ꯉꯁꯥꯏꯒꯤ ꯆꯩꯔꯛꯈꯤꯕ ꯏꯀꯥꯏꯈꯤꯕꯗꯣ ꯑꯗꯨ ꯐꯥꯎꯗꯦ ꯑꯗꯨꯗꯣ ꯍꯌꯦꯡ ꯇꯧꯔꯛꯑꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯁꯦ ꯊꯥꯒꯠꯇꯣꯏꯅꯦ ꯍꯥꯏꯖꯤꯜꯂꯗꯤ ꯃꯥꯁꯦ ꯍꯣꯝꯋꯥꯔꯛꯇꯣ ꯌꯨꯝ ꯍꯟꯈꯤꯕꯒ ꯃꯤꯁꯅ ꯍꯥꯏꯈꯤꯕꯗꯣ ꯃꯤꯁ ꯅꯨꯔꯤꯅꯥꯅ ꯍꯥꯏꯈꯤꯕꯗꯣ ꯌꯨꯅꯤꯐꯣꯔꯝꯁꯦ ꯁꯦꯠꯅ ꯁꯦꯠꯅ ꯍꯣꯝꯋꯥꯔꯛ ꯐꯥꯎ ꯇꯧꯈꯤꯗꯣꯏꯅꯦꯕ ꯍꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯔꯛꯑꯅꯤ ꯄꯨꯔꯛꯑꯅꯤ ꯑꯗꯨ ꯎꯠꯇꯣꯏꯅꯦꯕ ꯑꯩꯉꯣꯟꯗ ꯄꯤꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯦ ꯊꯥꯒꯠꯄꯤꯗꯣꯏꯅꯦꯕ ꯃꯥꯅ ꯇꯧꯔꯛꯄ ꯍꯣꯝꯋꯥꯔꯛꯁꯦ ꯃꯥꯁꯤ ꯁꯣꯟꯊꯕ ꯇꯥꯔꯒꯁꯨ ꯁꯣꯟꯊꯩꯌꯦꯅ ꯀꯩꯗꯧꯗꯕꯤꯗ ꯑꯩꯈꯣꯏ ꯏꯝꯄ꯭ꯔꯨꯞ ꯍꯦꯟꯒꯠꯂꯛꯅꯕꯒꯤ ꯊꯥꯒꯠꯄꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯥꯒꯠꯄꯤꯕ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯊꯥꯒꯠꯄ ꯊꯃꯣꯏꯁꯤꯗ ꯐꯥꯎꯗꯣꯏꯅꯦꯕ ꯃꯥꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯊꯣꯛꯆꯕꯗꯣ ꯐꯥꯎꯗꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯜꯂꯝꯕ ꯂꯩꯔꯒꯁꯨ ꯍꯣꯠꯅꯅꯤꯡꯕꯒꯤ ꯆꯥꯡꯁꯨ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯃꯤꯁ ꯃꯈꯣꯏ ꯃꯇꯦꯛ ꯑꯃ ꯄꯔꯐꯣꯔꯝ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯃꯊꯪꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯇ꯭ꯔꯨꯞꯁꯤꯗꯒꯤ ꯑꯃ ꯍꯦꯛꯇ ꯑꯩ ꯁꯦꯂꯦꯛ ꯇꯧꯁꯦ ꯑꯩꯈꯣꯏ ꯎꯔ ꯆꯦꯟꯕꯤꯒꯤꯅꯨꯀꯣ ꯀꯩꯅꯣ ꯋꯦꯂꯦꯟꯗ ꯇꯤꯆꯔꯁ ꯇ꯭ꯔꯦꯅꯤꯡ ꯑꯝꯇ ꯂꯥꯛꯑꯣ ꯌꯥꯔꯣꯏ ꯀꯤꯔ ꯂꯣꯏ ꯆꯦꯜꯂꯦꯅ ꯅꯥꯒꯤꯁ ꯀꯔꯣꯝ ꯅꯥꯀꯟꯗ ꯂꯩꯒꯦ
Miss Nagis lakpiro students na ma short months ko ne adu ma ji like ko na ma akoina interview sing je ko adum pairo sumaina khun adum pairo su yare microphone oina ko teacher selection tawrabne hoi teacher tawraba yes congratulations Thank you, sir. miss ko dangai ri miss oi khibna hale yam khoi gi kai haini da laibak yam phare hai tare ne hona jaru bagi mahai ne yala ise atopa Wayland teacher training se institute ta leibi oja khudi maksu loi oja oi ka doi ngata ni ko ado school da tam draga su yum da dum angang tak pade hauna dum oja oire natra ne katang thambiyo miss ki introduction mati tang thambiyo Haidi. Aina. Sumaina tawbiyo ado katang naksara su pariyo ko Aina oza oirise haidi angangi tinebako haidi angang singsi zero knowledge ni na makoi karim to khangjaba natte dana adu do khara mohoi angang ni kitang loina bada suware adugi su aina knowledge su kitang pige na khanjaba tege aina tamur sar koi miss koi mayam na takpi basi su aina adum kai haini aina angang singduda takpa pamba adugini haida ado misna sum mayam da khoi share to baya ba hai ga dra khoi gi rhyme boy su English ki rhyme or su Manipuri rhyme oi ta su khwai da gi thawai na pamja ba hai tare am khatang sakpi ba perform to bi ba ya bra hoi ya ni sir tawbiyo perform oin to hai tawbiyo kesu kai thank you I card mari da hap ke ba ya bra Okay, we are going to sing our rhymes is wind the bobby up. Ready? 1, 2, 3, start. Wind the bobby up, wind the bobby up. Pull, pull, clap, clap, clap. Point to the ceiling, point to the floor. Point to the window, point to the door. Clap your hands together, 1, 2, 3. Put your hands down on your knee. Thank you, sir. Thank you yam phajagre angang sing yam harau no male video yeng ba yaw ta ga di ko okay thank you so much miss puhana thagatari so ma kangi miss anina wakhan khala phammi ai ke ma hangoi so icham cham ba mangi miss ki mingdom ta haibe Lekhadora. da abun phamma ga Abedamani. ado Wayland gi se nungai bro kamai to ye oja sing ji mau phabro si oja ji yam phugan ba kamai to ge Pugande yam phai sir. Loi phai mi teacher training lak pada di phudi phura maroi da na ta na ga le phan ba ga to ram dong man dre ado kamai to ge le long da le biri ba institute si phai budi haira kani ha budi khoi ji khanjai ba ko ado kari haidi Wayland hek chang pada gi ngasi bhaw ba da kari ahong ba la e isa da maroi na angang lai tak pa gi yam hong ai jang ko su kui dre ado yam hong yam mi soi saroina yam takpi badagi ai hana khangam daba zero knowledge lai ni bai je hoi angang lai tak matang si da phajuna ai adum khara dinum khange hai tar ado mayam da ga hai tare ne Manipur da leibiri ba mayam da Wayland ko gi pre primary teachers training institute si da join to haning ba gi apam ba leibibra kai hai bening ta hai lehaninge haidi akhoi gi institute sida taeba toriba mayam je kem khangdaba haidi angang da khoina tak tuini dana aduduna kai hai tare akhoi saroina khangde yam aina atopa da satrimina khangdre bako aduga aina sum khajabdadi akoi saroina takpi business hena ingon dadi nungai jabdo oeba aduna ai nungai baje ai gi iman bi yam su nungai doine aduna ai Wayland sida mayam ama laganing hai biso ado mese hayeng akoi angang yam phubi dong male haidi sum wa ngang ta ma da oja je phugan ga da lai da oja su phugan ga da ba khoi khonda tai hai tare ne angang sing je phuge na kain khan bra kamai to puroi khon na ni mi khon na dai ni phagi to bri da angang phuroi dum mali da ai sum phagi to bane thank you miss su ado bai to mathang si kana amtang itaw na sum pick to bi ne ma khatang perform to han ba ya ba ma khatang mayam sida phambiri ba mayam si gi marak ta hai tare symmetric si video da khoi gi thok pase ki loi aya mana ki banga tani video camera mang thok pase angang mang da budi kesu khanda ba ko ado voluntarily ama khatang koi khut thanga piraga diam nungai do male Wayland gi su yai kesu kai de se mathang mic se pass to biro du ga ne intro to biro ai camera se koi an ta na jara ge mic pai ba mi du dai microphone ta ming yare ai ming almas ko zai lilong hore bi sambru khong de gine okay mathang pass to biro da camera dai nga hai biro ba ai ming wasima akram lilong chingkham de gine yare ai ming julfia lilong mairen khundai mathang hai biro ai ming rafika lilong tarama khong ngare I'm Alizan from Lilong Chowbok Mairen Khun. so na kan don san biro I'm Razia from Lilong Bazar yam ngai MK Nargis Lilong Mairen Khol microphone pai da bagai loi pass to biu ko ai ko ai won salak ki ngai ko dum na yo so na kan don salak ke yare ai ming Rosni Lilong Mairen Khun de mathang gi microphone pai da ba I am FM Rubesanyo Lilong Sambru khong camera dai yum biro dana
ꯍꯣꯏ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯌꯦꯡꯕꯤꯔꯛꯑꯣ I am Rizwana from Kyamgay. ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯑꯉꯥꯡꯅꯦꯅ ꯈꯟꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯑꯉꯥꯡꯗ ꯍꯥꯏꯕ I am Sani from Lilong Chobokpe. ꯊꯦꯡꯛ ꯌꯨ ꯃꯤꯁ I am Rawani Anzum from Lilong Samrukhong. ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ I am Wakila Sani from Lilong Chingkhamamang. I get them from the Sahan, so I agree. I'm Nurina Nihal from Lilong Mariankot. ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ I give Maming Mahmuda Kanam Gawi, like Pamna Lilong Yang Bilaikai. ꯀꯅꯥ ꯀꯅꯥ ꯋꯥꯠꯂꯤ ꯋꯥꯠꯄꯈꯩ ꯈꯨꯠ ꯑꯝꯇ ꯊꯥꯡꯒꯠꯄꯤꯌꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯄꯥꯏꯔꯒ ꯏꯟꯇ꯭ꯔꯣ ꯑꯝꯇꯪ ꯑꯋꯥꯠꯄ ꯃꯃꯥꯡ ꯁꯥꯏꯠꯀꯤ ꯑꯋꯥꯠꯄ ꯈꯔ ꯂꯩꯕ ꯃꯥꯜꯂꯤ I am NM Resma, I am from Lilong Kunau. ꯅꯨꯡꯉꯥꯏꯌꯦ I am Tasvanu from Lilong Turahan Biburamakong. ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯃꯤꯁ ꯁꯣꯐꯤꯌꯥ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁꯟ ꯇꯧꯕꯤꯌꯨ ꯃꯥꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯕ ꯑꯣꯏꯅ ꯍꯣꯠꯅꯔꯛꯄꯗ ꯍꯣꯏ ꯌꯥꯝ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯋꯥꯔꯤ ꯈꯔ ꯌꯥꯝ ꯁꯥꯡꯅ ꯂꯩꯗꯣꯔꯦ ꯑꯗꯨꯗꯤ ꯑꯣꯖꯥꯅꯤ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯣꯖꯥ ꯑꯣꯏ ꯂꯩꯕꯅꯤ ꯍꯣꯏ ꯑꯗꯣ ꯋꯦꯂꯦꯟꯁ ꯑꯣꯏꯅ ꯍꯣꯠꯅꯔꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯣꯖꯥꯅꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯀꯞꯅꯤꯡꯉꯦ ꯀꯩꯒꯤꯅꯣꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯋꯥꯕ ꯃꯇꯝ ꯂꯩꯀꯣ ꯑꯋꯥꯕ ꯃꯇꯝ ꯍꯧꯖꯤꯛꯄꯨꯗꯤ ꯑꯣꯖꯥ ꯃꯌꯥꯝ ꯄꯨꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯉꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯍꯧꯔꯛꯄ ꯍꯥꯏꯁꯦ ꯁ꯭ꯀꯨꯜꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯂꯣꯏ ꯋꯥꯅꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯛꯇꯪ ꯁꯦꯌꯔ ꯇꯧꯕꯤꯌꯨꯅꯦ ꯏꯁꯥꯒꯤ ꯃꯤꯡ ꯑꯝꯇꯪ ꯏꯟꯇ꯭ꯔꯣ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯤꯡ ꯀꯩꯅꯣ ꯃꯤꯁ ꯁꯣꯐꯤꯌꯥ ꯂꯤꯂꯣꯡ ꯈꯨꯅꯧꯗꯒꯤꯅꯤ ꯍꯣꯏ ꯑꯗꯨꯒ ꯑꯩꯁꯤ ꯀꯩꯅꯣꯗ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯧꯈꯣꯡ ꯂꯤꯂꯣꯡꯒ ꯇꯧꯈꯣꯡ ꯃꯅꯤꯡ ꯂꯩꯀꯥꯏ ꯆꯥꯏꯜ ꯀꯤꯌꯔ ꯐꯥꯎꯟꯗꯦꯁꯟꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯋꯦꯂꯦꯟ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔꯁ ꯇ꯭ꯔꯦꯅꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝꯁꯦ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯒ ꯑꯣꯖꯥ ꯑꯣꯏꯅꯤꯡꯕꯁꯨ ꯃꯌꯥꯝ ꯂꯩꯕ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯔꯍꯥꯗꯁꯨ ꯀꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯂꯝ ꯂꯥꯞꯅ ꯂꯥꯛꯄꯁꯤ ꯃꯣꯏꯅ ꯀꯥꯟꯆꯤꯄꯨꯔꯗꯁꯨ ꯂꯩ ꯇ꯭ꯔꯦꯅꯤꯡꯁꯤ ꯁꯦꯟꯇꯔꯁꯤ ꯑꯌꯥꯝꯕ ꯃꯌꯥꯝ ꯂꯩ ꯑꯅꯛꯄꯗꯗꯤ ꯂꯩꯇꯕ ꯑꯅꯛꯄ ꯑꯩꯈꯣꯏ ꯂꯤꯂꯣꯡ ꯃꯅꯨꯡꯁꯤꯒꯤ ꯑꯣꯏꯅ ꯂꯩꯇꯦꯕ ꯑꯗꯣ ꯑꯩꯅ ꯌꯥꯔꯒꯗꯤ ꯁꯥꯔ ꯑꯖꯤꯠꯀ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁ ꯄ꯭ꯔꯤꯌꯥꯗ ꯌꯥꯅ ꯁꯤꯗ ꯄꯨꯊꯕꯤꯔꯛꯑꯣ ꯂꯤꯂꯣꯡꯁꯤꯗ ꯇꯧꯔꯒ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯊꯝꯕꯤꯕꯅꯦꯕ ꯑꯃꯨꯛ ꯑꯗꯨꯒ ꯃꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯐꯪꯅꯉꯥꯏꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯑꯗꯣ ꯀꯔꯤ ꯍꯧꯖꯤꯛꯀꯤ ꯋꯦꯂꯦꯟ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯔꯥꯏꯝꯁ ꯇꯤꯆꯔ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯦ ꯁꯤꯗ ꯀꯔꯤ ꯐꯦꯁꯤꯂꯤꯇꯤ ꯄꯤ ꯊꯥ ꯀꯌꯥꯒꯤ ꯀꯣꯔꯁꯅꯣ ꯇ꯭ꯔꯦꯅꯤꯡꯅꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯗꯨꯒ ꯐꯤꯁꯅ ꯀꯃꯥꯏꯅ ꯂꯧꯏ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤꯁꯤ 6 ꯃꯟꯊꯒꯤ ꯀꯣꯔꯁꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ 6 ꯃꯟꯊꯁꯤꯗ 10,000ꯇꯪ ꯑꯣꯏꯕ 6 ꯃꯟꯊꯁꯤꯗ 10,000 ꯑꯗꯨ ꯇꯥꯔꯗꯤ ꯊꯥ ꯑꯝꯗ ꯀꯌꯥ ꯑꯣꯏꯔꯦ ꯑꯗꯨ ꯇꯥꯔꯗꯤ 6 ꯃꯟꯊꯁꯤꯗ 10,000 ꯑꯣꯏꯇꯥꯔꯗꯤ 1,500 ꯁꯝꯊꯤꯡ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯣꯏ ꯑꯗꯨꯃꯥꯏꯅ ꯂꯤꯁꯤꯡ ꯑꯅꯤꯃꯛꯇꯤ ꯌꯧꯗꯦꯀꯣ ꯑꯅꯤꯃꯛꯇꯤ ꯌꯧꯗꯦ ꯂꯤꯁꯤꯡ ꯑꯃ ꯁꯝꯊꯤꯡ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯂꯣꯏꯅ ꯌꯥꯎꯔꯦ ꯑꯥꯏ ꯀꯥꯔꯗ ꯌꯥꯎꯔꯦ ꯂꯥꯏꯔꯤꯛꯁꯨ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯂꯥꯏꯔꯤꯛꯁꯨ ꯌꯥꯎꯔꯤꯅꯦꯕ ꯃꯦꯇꯔꯤꯌꯦꯜ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕ ꯂꯣꯏꯅ ꯃꯦꯇꯔꯤꯌꯦꯜ ꯑꯌꯥꯝꯕ ꯂꯣꯏꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏ ꯇ꯭ꯔꯦꯟ ꯇꯧ ꯂꯣꯏꯔ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯁꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯖꯕ ꯁ꯭ꯀꯨꯜ ꯃꯥꯅ ꯇꯥꯛꯆꯅꯤꯡꯕ ꯁ꯭ꯀꯨꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯆꯥꯅ ꯄ꯭ꯂꯦꯁ ꯇꯧꯕꯤꯈꯤꯕ ꯍꯥꯏꯕꯁꯤ ꯉꯁꯥꯏꯒꯤ ꯁꯤꯟꯕꯤ ꯂꯥꯡꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯆꯥꯎꯕ ꯕꯔꯗꯟ ꯑꯃꯅꯦ ꯌꯥꯝ ꯆꯥꯎꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯄꯥꯁ ꯑꯥꯎꯠ ꯇꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯁ꯭ꯀꯨꯜ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄ꯭ꯂꯦꯁꯃꯦꯟ ꯄꯤꯅꯕ ꯍꯣꯠꯅꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯄꯥꯁ ꯑꯥꯎꯠ ꯑꯣꯏꯔꯤꯕ ꯑꯣꯖꯥꯁꯤꯡꯁꯤꯃꯛꯇ ꯀꯔꯤ ꯋꯦꯜꯐꯦꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯄꯥꯏꯈꯠꯄꯤꯒꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ 6 ꯃꯟꯊꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤꯡꯁꯤ ꯀꯩꯅꯣ ꯏꯟꯇꯔꯟ ꯃꯣꯏ ꯆꯠꯍꯟꯕꯤꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯗꯨꯝ ꯆꯠꯍꯟꯕꯤꯕ ꯆꯠꯍꯜꯂꯦ ꯑꯗꯨꯒ ꯍꯟꯗꯛꯁꯨ ꯑꯅꯤꯗꯤ ꯈꯜꯂꯛꯑꯦ ꯑꯅꯤ ꯀꯩꯅꯣ ꯌꯥꯝ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄꯅꯤꯀꯣ ꯍꯧꯗ ꯉꯥꯏꯔꯤꯕ ꯑꯗꯨꯝꯕ ꯁ꯭ꯀꯨꯜ ꯑꯃꯒꯤꯗꯤ ꯇ꯭ꯔꯦꯟꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯊꯥꯖꯟꯕꯅꯦꯕ ꯑꯗꯨꯕꯨ ꯑꯅꯤ ꯈꯜꯂꯛꯑꯦ ꯍꯥꯏꯗꯤ ꯍꯦꯛꯇ ꯐꯪꯕ ꯍꯦꯛꯇ ꯂꯥꯛꯈ꯭ꯔꯦꯕ ꯉꯥꯏ ꯂꯩꯔꯕꯖꯥꯠꯅꯤꯗ ꯋꯦꯂꯦꯟꯒꯤꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯂꯤꯂꯣꯡ ꯃꯥꯏꯀꯩꯒꯤꯕꯨꯗꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯕꯤꯔꯦꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯋꯦꯂꯦꯟꯕꯨ ꯈꯪꯕꯤꯗꯕ ꯃꯌꯥꯝꯗ ꯋꯦꯂꯦꯟꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯏꯟꯇ꯭ꯔꯣ ꯇꯧꯅꯤꯡꯉꯤ ꯋꯦꯂꯦꯟꯒꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯅ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯋꯦꯂꯦꯟꯁꯦ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯦꯟꯇꯛꯅ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯋꯦꯂꯦꯟꯒꯤ ꯃꯇꯥꯡꯗ ꯋꯦꯂꯦꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯈꯨꯝꯗꯣꯏꯅꯣ ꯑꯗꯨꯗꯪ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯥꯏꯝꯁ ꯇꯤꯆꯔ ꯇ꯭ꯔꯦꯅꯤꯡꯁꯦ ꯁꯤꯒꯤ ꯋꯦꯂꯦꯟꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯁꯤꯗꯤ ꯀꯩꯅꯣ ꯑꯉꯥꯡꯁꯤꯡꯗ ꯀꯩꯅꯣ ꯇꯧꯔꯒ ꯁ꯭ꯀꯨꯜꯁꯤ ꯄꯨꯔꯒ ꯅꯣꯂꯦꯖ ꯀꯩꯀꯥ ꯁꯤꯗꯒꯤ ꯃꯌꯥꯝ ꯑꯃ ꯀꯥꯟꯅ ꯐꯦꯁꯤꯂꯤꯇꯤꯁꯤ ꯃꯌꯥꯝ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯐ ꯅꯨꯡ ꯁꯥꯕ ꯑꯗꯨꯇꯪ ꯅꯠꯇꯅ ꯔꯥꯏꯝꯁ ꯈꯛꯇꯪ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ
psychology adagi loina sigi certificate sisu payoraga didum akoina higher khangde lower khangde dum pre primary kaino school Hoi, ki korok ta certificate pamba. certificate su payoraga didum sangbe are dum lower class ki payoraga ai dum thaba ma ko higher matam da ngasai gi certificate se yaw daga di yar oi doi ne ba Yeah, ai haibe dun na ya de certificate yaw daga di ya da ne ba dun na thank you miss pusu hana ta ka chari bayam abai mathang si kana da amtang wahang amtang oza amtang hai tare sari seli si oza oi der ba sari hai di atopa color gi sari set pa sing je Miss Pia ta pai bi yo so ina na dum pai bi ya Thank you. Miss ki ming am ta hai bi yo ai gi min se priya kawe ai life am kawa dagi ne ngasi ki silaba matam kya mas kai thopiraga ai gi Wayland center harisibu mayam de promote tobigani haina lakpiriba 360 bu ase mai dai lak pa na ti noi thong ma sak sa ba lak Wayland gi mai kai dagi han thaga tu phongtok sari pizza ka dra dum khang de khwai ma si da pizza de ne loima ready da lai jare khoi sa na bagi da makta matheli koi se khaga test tau minaraga ngasi ki sinjariba picnic chamna sinjaba je enjoy tongmina se haina so ai gi mai kai dagi hanna haijari Thank you. Ado kai mathen no ngasi tawri se ngasagi school gi matang da di sa ba wari sa gre ba ko ngasai horen cha ga dori ba item sing si yong sak su yaw ko ma le ado yong sak pam ja ba si law sing gi yam nungai re ni ngasi gi no se ko atai te kai item sing yaw ri ta se iromba ma tawre singju mimi singju aduga salad ama la chicken thongba ma adumana tawre chicken thong ma se morok adum angang su yaw ma le morok se ma taw kram na sinbi bage morok se adum mayam ge dum kamal oina yana ba mong da dum sinja gre ya duai ado ka Wayland gi teacher amo ina teacher bi doni ko khoi gi lakpiri ba khoi gi oza sing hai tare khoi oza oini haina oza oini hai bagi manglan da mangaga lakpiri ba khoi gi oza sing da yana hana takpi ba lesson se kari na oi khatang hai bi lesson se koina angang amada kamaina takadage haibagi maram da ko angang ama semba haibase koi ge family dagi hana hawe family na first oina chatla kanda school da second oira kadobane adubu family da lairi badugi meeting dugi mami do angang da tara kadoine afababu oiro phatabu oiro adugumba mayam do akoina sidaisida kamaina correct tobigadage angang ama bu kamaina afaba lambi da lamjing bigadage haibagi mawongda mayam ama akoina semba saba tawraga andaga craft ki oina so hape the theory oina su tawe aduga angang amada kamaina yam line abc se form tawraga ihanga dage haibagi mawong da su dum akoina taksai haitare ado manipur myam da maroi ngasi singme three se video yeng biriba myam da Wayland se lakpiyo oza oiningba oza oige haibagi maroi na pre primary teachers ki oiba training gi oiba program ti yawningi haiba yawge khana leibiram bai chinau sing da kari message thamining ta hai yaragadi oza tungda angang ama sembirakta ba yade haina khallaga yum da famjallaga leibiriba haitare masigi tagi thabak leitre na khallaga leibiriba mayamju Wayland Teachers Training Institute asida lakpiyo aduga kaigumba tamdi amna tamjaningba masada akhoi gi money gi problem haitare adugumba leiba oitaragadi akhoi gi site tagi su adum ta ba yaba free discount da jo aduga handicap ta seng na handicap haraga akhoi gi yamna pura full handicap oibadi nataba ngang ba sakpa phajana ngamba bu oiro ngamda kan tok da bu oiro adugumba ge so free of cost da hapsai haitare aina si training sida aduga yum da laibiriba sing na su tambining ba lairagadi aigi center sida lakpiraga mayamna tawbiriba sida yaubiraga masagi lejariba knowledge sida lejariba knowledge akoina khangiba khara je share tawraga tawminasi haibaje haizari thank you miss pusana thaga chari mayam khoi gi losalak pada mayam khoi chak cha bagi hoji session ni hoji lai se ko mathang se mayam se chak cha da mai ngai le do singmai three si na su khoi gi kai haini cham dai timing sida kuina namjan basu koina pamjada ba hai tare aduna ngasi khoi gi mafam se lakpiriba guest ama hai tare singmai three si ga loina jaduna lai ba ya ba mayam da intro tang tawjage tang habiyo mayam da ming am tang habiro duga kari phaubi bage mayam sida pundana singjamai 360 bu miyeng tabiriba miyam punamukpu ayak ganerjit thongam mayam bu kurumjari ngasige sigum laba Wayland pre primary teachers training institute hai bu mafam sida koi nursery rhymes ki training institution asida tambiriba koi gi satra satri sing punamakpu su aina yamna nungai ba phongdokjari aduga nungai ba paujen pijari aduga manipur gi mafam khudingokta leibiriba singjamai 360 bu tabiriba yengbiriba mayam punamakna asigum laba yamna changkho laba pharaba nursery rhymes tambagi institution amakhak leiriba se koi lilong khunau da leiba asigum laba mafam asida adom gi
ꯌꯨꯝꯗ ꯊꯕꯛ ꯐꯪꯗꯗꯅ ꯂꯩꯔꯤꯕ ꯏꯆꯦꯜ ꯏꯆꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯕꯤꯔꯛꯇꯨꯅ ꯑꯁꯤꯒꯨꯝꯂꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯕꯨ ꯌꯣꯛꯈꯠꯄꯤꯌꯨ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡꯕꯨ ꯅꯔꯁꯔꯤ ꯔꯥꯏꯝꯁꯀꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯕꯗ ꯐꯪꯕ ꯌꯥꯕ ꯅꯣꯂꯦꯖꯗꯨ ꯂꯧꯕꯤꯍꯧ ꯍꯥꯏꯅ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ Thank you ꯌꯥꯝ ꯃꯕꯁꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯇꯥꯎ ꯅꯨꯡꯂꯦꯟꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚꯀꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯀꯟꯅ ꯁꯤꯒꯤ ꯇꯤꯆꯔꯁ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔꯁ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯥꯡꯗꯣꯛꯄꯤꯔꯤꯁꯦ ꯇꯥꯎ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯊꯝꯕꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯆꯥꯛ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯁꯜꯂꯦ ꯂꯣꯏꯁꯤꯟꯅꯕꯁꯨ ꯑꯗꯣ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯃꯇꯪ ꯊꯝꯕꯤꯌꯣ ꯂꯣꯏꯁꯤꯜꯂꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯥꯟꯕꯗ 360 ꯁꯤꯡꯖꯃꯩ 360 ꯕꯨ ꯊꯥꯒꯠꯆ ꯐꯣꯡꯗꯣꯛꯆꯔꯤ Thank you ꯊꯥꯒꯠꯃꯤꯟꯅꯕ ꯑꯗꯨ ꯁꯦꯡꯅ ꯏꯇꯥꯎ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯝꯕꯤꯔꯤꯀꯣ ꯑꯗꯨ ꯁꯤꯗ ꯔꯥꯏꯝꯁ ꯑꯗꯩ ꯑꯣꯖꯥ ꯑꯣꯏꯅꯤꯡꯕ ꯑꯗꯩ ꯑꯣꯖꯥ ꯍꯥꯏꯕꯁꯤ ꯁꯣꯁꯥꯏꯇꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯀꯅꯥ ꯇꯥꯛꯄꯤꯒꯅꯤ ꯑꯗꯨꯅ ꯌꯨꯔꯣꯄꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯃꯦꯔꯤꯀꯟ ꯀꯩꯅꯣꯗꯒꯗꯤ ꯔꯥꯏꯝꯁ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯂꯧꯅꯩ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅ ꯃꯁꯤꯒꯤ ꯀꯣꯟꯁꯤꯌꯁꯅꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯄꯥꯝꯕ ꯈꯔꯅ ꯄꯥꯝꯃꯒꯁꯨ ꯌꯥꯝ ꯄꯥꯛꯁꯟꯅ ꯃꯗꯨꯒꯤ ꯀꯩꯅꯣꯁꯤ ꯈꯤꯇꯪ ꯋꯥꯠꯅ ꯁꯨꯝ ꯎꯖꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯦꯡꯅ ꯑꯣꯖꯥ ꯑꯣꯏꯕ ꯉꯥꯛꯇꯒꯤ ꯅꯠꯇꯕꯗ ꯑꯗꯨꯅ ꯔꯥꯏꯝꯁꯤꯗꯗꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤꯁꯤꯡꯁꯤ ꯅꯣꯡꯃꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯛꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯏꯃꯨꯡ ꯑꯃꯗ ꯔꯥꯏꯝꯁ ꯐꯖꯅ ꯃꯨꯟꯅ ꯈꯪꯕ ꯏꯃꯨꯡ ꯑꯃꯗꯗꯤ ꯃꯈꯣꯏ ꯃꯆꯥ ꯃꯁꯨꯁꯤ ꯁꯣꯏꯗꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯣꯏꯕ ꯉꯥꯛꯇꯒꯤ ꯅꯠꯇꯕꯤꯗ ꯑꯗꯨꯒꯤ ꯀꯩꯅꯣꯁꯨ ꯂꯩ ꯑꯗꯨꯃꯛꯁꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯃꯈꯩ ꯄꯥꯜꯂꯨꯔꯒꯀꯣ ꯑꯉꯥꯡꯁꯤꯡ ꯋꯥꯔꯛ ꯋꯥꯇꯦꯡꯕ ꯑꯉꯥꯡ ꯇꯥꯛꯄꯤꯅꯤꯡꯕ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯅꯣꯂꯦꯖ ꯂꯧꯔꯒ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯅꯠꯇꯕ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯁꯦꯝꯖꯅꯤꯡꯕꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯑꯕꯀꯣ ꯌꯨꯝꯗ ꯇꯨꯏꯁꯟ ꯇꯦꯛ ꯇꯧꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯂꯣꯏꯅ ꯌꯥꯏ ꯑꯗꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯁꯨ ꯈꯔ ꯀꯤꯠꯁꯤꯡ ꯍꯥꯏꯗꯤ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯑꯉꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯝꯖꯤꯜꯂꯒ ꯁꯪꯒꯣꯏ ꯑꯃꯗ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ ꯇꯝꯕꯤꯕ ꯌꯥꯕ ꯉꯥꯛꯇꯅꯦꯕ ꯗꯦꯀꯦꯌꯔ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯄ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯌꯥꯏꯑꯕ ꯂꯩꯀꯥꯏ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯀꯥꯏ ꯑꯃꯗ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯊꯕꯛ ꯂꯣꯏ ꯁꯤꯟꯅꯔꯕꯅꯤ ꯑꯉꯥꯡꯁꯤꯡ ꯊꯥꯗꯣꯛꯅꯤꯡꯉꯦꯕ ꯃꯐꯝ ꯆꯥꯕ ꯇ꯭ꯔꯦꯅꯤꯡꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯩꯕ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒꯅ ꯍꯦꯟꯅ ꯄꯥꯝꯗꯣꯏꯅꯦꯕ ꯊꯑꯣꯏꯅ ꯑꯩꯈꯣꯏꯅ ꯕꯤꯜꯗꯤꯡ ꯁ꯭ꯇ꯭ꯔꯛꯆꯔ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯒꯤ ꯁꯪꯒꯣꯏꯗ ꯑꯩꯒꯤ ꯁꯨꯃꯥꯡꯗ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯒ ꯅꯝꯕꯔ ꯋꯥꯟ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯋꯦꯂꯦꯟ ꯂꯤꯡꯈꯠꯆꯔꯛꯄꯁꯤꯁꯨ ꯁꯦꯡꯅ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕ ꯄꯣꯠꯁꯦ ꯈꯤꯇꯪ ꯄ꯭ꯔꯃꯣꯠ ꯇꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯂꯥꯏꯔꯤꯛꯁꯤ ꯇꯝꯅꯤꯡꯉꯀꯥꯟꯗ ꯇꯝꯕ ꯉꯝꯖꯗꯕ ꯑꯩꯈꯣꯏ ꯃꯍꯩꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦꯕ ꯏꯖꯨꯀꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯒꯗꯕꯅꯤ ꯏꯖꯨꯀꯦꯁꯟ ꯏꯁ ꯅꯣꯠ ꯑꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯋꯤ ꯍꯦꯞ ꯇꯨ ꯒꯤꯞ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯗꯣ ꯑꯩꯅ ꯋꯦꯂꯦꯟ ꯂꯤꯡꯈꯠꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯇꯝꯅꯤꯡꯕ ꯂꯥꯛꯄꯗꯣ ꯃꯥ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯪ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯇꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯒꯗꯤ ꯑꯥꯏ ꯑꯦꯝ ꯗ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯐ ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯑꯩꯅ ꯀ꯭ꯔꯤꯌꯦꯠ ꯇꯧꯖꯕꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯨꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯩꯉꯣꯟꯗ ꯊꯝꯖꯔꯤꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯑꯦꯅꯤ ꯁ꯭ꯇꯨꯗꯦꯟꯁ ꯀꯣ ꯑꯦꯅꯤ ꯁꯥꯇ꯭ꯔ ꯂꯥꯏꯔꯤꯛꯇꯤ ꯇꯝꯖꯅꯤꯡꯕ ꯁꯦꯟ ꯊꯨꯝꯒꯤ ꯁꯣꯔꯇꯦꯖ ꯂꯩꯖꯔꯒꯁꯨ ꯃꯍꯥꯛꯅ ꯑꯉꯝꯕ ꯁꯦꯜꯗꯣ ꯑꯗꯨ ꯈꯛꯇꯅ ꯑꯗꯨꯃꯛ ꯇꯝꯕ ꯌꯥꯒꯅꯤ ꯑꯩꯉꯣꯟꯗ ꯐꯨꯜ ꯀꯣꯔꯁꯇ ꯑꯗꯨꯒ ꯕꯤꯂꯣ ꯄꯣꯚꯔꯇꯤ ꯂꯥꯏꯟ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯤꯕꯝ ꯆꯥꯗꯕ ꯂꯥꯏꯔꯤꯛꯇ ꯇꯝꯖꯅꯤꯡꯕ ꯃꯍꯩ ꯇꯝꯖꯅꯤꯡꯕꯁꯤꯡꯗꯣ ꯂꯨꯄꯥ ꯑꯝꯇ ꯂꯧꯗꯅ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯔꯁ 100% ꯇꯝꯍꯜꯂꯦ ꯑꯗꯨꯒ ꯗꯤꯁꯑꯦꯕꯜ ꯍꯥꯏꯗꯤ ꯗꯤꯐ꯭ꯔꯦꯟꯂꯤ ꯑꯦꯕꯜ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯥꯇ꯭ꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯐꯨꯜꯂꯤ ꯅꯠꯇ꯭ꯔꯒꯁꯨ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯃꯥꯒꯤ ꯆꯤꯟꯅ ꯈꯤꯇꯪ ꯆꯤꯡꯕꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯑꯣꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯣꯡꯅ ꯆꯤꯡꯕꯅꯤ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯁ꯭ꯇꯨꯗꯦꯟꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯥꯒꯤ ꯌꯨꯅꯤꯐꯣꯔꯝꯗꯒꯤ ꯗ꯭ꯔꯦꯁꯇꯒꯤ ꯑꯗꯒꯤ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯏ ꯀꯥꯔꯗ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯂꯦꯝꯅ ꯍꯥꯏꯔꯤꯕ ꯗꯤꯄ꯭ꯂꯣꯃꯥꯁꯤ ꯃꯉꯣꯟꯗ ꯁꯤꯀꯤ ꯑꯃ ꯁꯤꯡꯒꯜ ꯄꯦꯅꯤ ꯂꯧꯗꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃ ꯄꯤꯖꯔꯤ ꯑꯩꯒꯤ ꯋꯦꯂꯦꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯖꯨꯀꯦꯁꯟꯁꯤ ꯇꯝꯅꯤꯡꯕꯁꯤꯡꯗ ꯄꯤꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯃ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯃꯌꯥꯝ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯒꯨꯝꯕ ꯅꯤꯡꯍꯟꯅꯕꯤꯒꯅꯨ ꯇꯝꯅꯤꯡꯕ ꯈꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯑꯩꯒꯤ ꯋꯦꯂꯦꯟ ꯉꯁꯥꯏꯒꯤ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔꯁ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯂꯤꯂꯣꯡ ꯈꯨꯅꯧ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯗꯨꯃꯛ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯍꯥꯏꯕꯁꯤꯃ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯏꯇꯥꯎꯅꯁꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯇꯨꯡꯗ ꯏꯇꯥꯎꯅ ꯍꯣꯠꯅꯕꯤꯔꯤꯕ ꯁꯝꯅ ꯍꯥꯏꯔꯒ ꯉꯁꯥꯏ ꯗꯤꯐ꯭ꯔꯦꯟ ꯂꯦꯚꯦꯜꯒꯤꯗꯃꯛꯇ ꯐ꯭ꯔꯤ ꯁꯥꯔꯚꯤꯁꯀ ꯄꯤꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯨꯗꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯍꯪꯁꯤꯡꯁꯦ ꯃꯊꯪ ꯊꯣꯛꯂꯛꯑꯀꯥꯟꯗ ꯄꯥꯎꯈꯨꯝꯁꯤꯁꯨ ꯂꯥꯛꯑꯦ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯋꯦꯂꯦꯟ ꯄ꯭ꯔꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔꯁ ꯇ꯭ꯔꯦꯅꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯗ ꯂꯥꯛꯄꯤꯔꯒ ꯂꯤꯂꯣꯡ ꯈꯨꯅꯧ ꯂꯩꯕꯤꯔꯤꯕꯁꯦ ꯃꯌꯥꯝ ꯂꯥꯛꯄꯤꯔꯒ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄ ꯑꯗꯨꯒ ꯃꯇꯤꯛ ꯆꯥꯕ ꯑꯣꯖꯥ ꯑꯃꯃꯝ ꯑꯣꯏꯔ ꯃꯇꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯛꯎ ꯍꯥꯏꯕꯁꯤ ꯁꯤ ꯃꯥꯏꯀꯩꯗꯒꯤ ꯏꯇꯥꯎ ꯅꯨꯡꯂꯦꯟ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯔꯦ ꯑꯗꯨꯅ ꯃꯨꯕꯥꯡꯗꯤ ꯑꯩꯈꯣꯏ ꯁꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯛꯑꯔꯣꯏꯗꯕꯅꯤ나 ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯕꯒꯤ ꯇꯥꯏꯃꯤꯡꯁꯨ ꯌꯧꯁꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯗꯧ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯀꯃꯦꯟꯇ ꯏꯕꯤꯔꯝꯃꯣ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯂꯥꯏꯚ ꯌꯦꯡꯕꯤꯕꯒꯤ